mayambu ikoknona khoirumjari ngasisu mayamgi nungainabagidamak Manipuri horror story ama mukpuduna laksari horror story asi maming thoigi thawai wari asi hingliba amati sikhaba kanagumbi amataga marinejiti aibana wakana sagacharaga tabiribasingi ngahak pathanabagidamakta semjaba warini haujik mayamda khudol tamjari Manipuri horror story thoigi thawai wari asi haudrinagi mamangta karigumba khara mayamda lauthokjari isai nongmaibu pambiba isai bu tamjaringba ichal inau singna kanglasa musical coaching center asida lakpiduna isai tambiba yagani makal sing adodi Hindustani classic music Manipuri folk music voice culture asni singbani akupa marol gidamak 9366399970 number asida contact tobiduna akupa marol tanabiyo kaubiraganu kanglasa musical coaching center Porompa DC Road Kongpal Iran Pham Thongkhong Imphal East District Hojik mayamda tahanaba honajari Manipuri horror story Thoigi Thawai Warrior Sipu Thabirakpa Sonali Huidrom Wangkai Thangjam Laikai Thanilgi Yumdani Numidang Wairamgi Lai Khurumba Luraga Mamadu Sankhi Thalangi mapa saubadu thabak halaklaga kauri Mama Hi Mama kai da legine nangbo saubnu kauribadu tabadagi saubagi nupi sanana ho kari haigi makhoi baba ai lai khurumba loraga saksangda leye pung sidi thengle nasa nupa dubu phone ga tawtro haujik phawba halakti basiba kai dawraba jano khangdini mabo khangdini mabo Kaidoba Yorobazano phone su switch off lay ai su ngasai thagi tawribani sungcha jatiba ai yengoi sak losilamako ai aswai fawda yengbiruge hoi yengbiruro asumna thalgi mapa sawba amadi magi maba sana handu wari sanaraba matung sawbadu mapanda thori somduna thanildo thabak halakpada numidangi pung 9 taramlei matamduda makoigi khun juksilakpada thanilgi matungda mi ama inarakpadungna tawri maduda thalilna pakhatuna tung onthorakpada kanamata leiramdi maduda thalilna kariyuni mi lebro asumna kaubada kanasu khumlaktaba aduda hathu chencha laklammi aduga thalilna asum chencha lakpada makoi khulgi pukri achopagi khongnang makhong aduda mi ama hajin kibodo munne jinglaga lei aduga khalli karino ni khongnang murum sida kanano male singkrisina asi khanduna sangdaga jinglubada kanamata leiramdi maduda thalina kanam leitine sidi kanano hojikidudi kanawara jan asumna koyeng yenglingai thanangi lengjumda khut amana pairakpa aduda khangprek khangi aduga kanano haiduna lauki maruda thalgi mapa sawbo oiramki mapa oirambatuda sor sangna hondoklaga baba nang wore babadi sida kedoribano hai ipadi nang halaktre haidana nang yengba throkpani ne nang na sida munna yenglaga leiramliduna kana yenglibno nangbo baba ai ngasi si halakpada khara thengdokre thingi na halakpada aikoigi kunjin jorokpada aigi tungdane mi ama sum indirakpadongna torokpa aina yenglubadadi kanaso heta leiramdi aduga sum aina lakpasida khongnang makhong asida mi ama hajin khibadongna tawba aduda kana wara janona jinglamine baba thalina tamliba pawadu magi mapa sawbana thawa isa sadana thajadabadongna hai kanaso oramoi nang wakhalna oramgani laose yumda halasi namasu pakhloribani lao ni nangbo asumna sawna thaninbu singduna pukhrei thanilsu khongnangkhong aduda hanna yengduna adum satki somdana thanilgi machannupiga mamagana wari sanari maruda mama sanana kadai yaukhrabanoba masigi angangsina haujik phawba laktribasibo khudong thibaga thoklaba jala khangdreni maruda thanilgi machannupi laijana ima babasu yimba sakridudi kemda toromo yata chawdo asumna tomdari ngai thanildu
ꯃꯄꯥꯅ ꯁꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯏꯃꯥ ꯑꯩ ꯀꯩꯝ ꯇꯧꯗꯦꯕ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯈꯨꯟꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃꯈꯛ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯕ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯩꯅ ꯀꯤꯗꯅ ꯆꯠꯂꯒ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗꯅꯦ ꯃꯤ ꯑꯃ ꯍꯥꯏꯖꯤꯟꯈꯤꯕꯗꯧꯅ ꯇꯧꯕꯗꯨꯗ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯕꯕꯥ ꯂꯥꯛꯄꯅꯦ ꯊꯥꯅꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯆꯥꯎꯕꯅ ꯑꯩꯅꯅꯦ ꯈꯣꯡꯅꯥꯡ ꯈꯣꯡꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯈꯠꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯎꯔꯝꯃꯣꯏ ꯍꯥꯏꯔꯒ ꯆꯤꯡꯗꯅ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯅ ꯐꯔꯦꯗ ꯃꯈꯣꯏ ꯕꯕꯥꯅ ꯅꯆꯥꯅꯨꯄꯥꯁꯤ ꯊꯦꯡꯅꯗꯅ ꯅꯝꯗꯅ ꯄꯨꯔꯛꯏꯁꯦ ꯍꯥꯏ ꯏꯕꯦꯝꯃ ꯅꯪ ꯇꯥꯆꯧꯁꯤ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯆꯦꯒ ꯃꯩꯈꯦꯠꯀꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯆꯠꯂꯣ ꯅꯪ ꯇꯥꯆꯧꯁꯦ ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯄꯤꯁꯤ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯃꯗꯨꯗ ꯊꯥꯅꯜꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯄꯨꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯅ ꯃꯩ ꯂꯧꯕ ꯆꯠꯈꯤ ꯑꯗꯨꯒ ꯄꯨꯔꯛꯂꯒ ꯁꯦ ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯁꯅꯥꯅ ꯊꯥꯅꯤꯜꯗꯣ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯃꯨꯡꯗ ꯊꯥꯅꯤꯜꯕꯨ ꯄꯨꯁꯤꯟꯈꯤ ꯃꯗꯨꯗꯒꯤ ꯊꯥꯅꯤꯜꯁꯨ ꯀꯔꯤꯝꯇ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯔꯥꯅꯤꯒ ꯔꯥꯙꯥꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯏꯆꯦ ꯔꯥꯅꯤ ꯏꯆꯦ ꯔꯥꯙꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯃꯤꯔꯣ ꯃꯗꯨꯗ ꯔꯥꯅꯤꯅ ꯍꯩꯃꯥ ꯂꯥꯏꯖꯥ ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯃꯤꯅꯦ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯣꯏ ꯏꯆꯦ ꯏꯁꯤꯡ ꯊꯛꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯁꯣꯛꯄ ꯊꯣꯛꯂꯛꯏꯅꯦ ꯔꯥꯅꯤꯅ ꯑꯣ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗꯤꯌꯦ ꯑꯗꯨꯅ ꯁꯣꯛꯄ ꯊꯣꯛꯂꯛꯏꯅꯦ ꯔꯥꯙꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯇꯥꯡꯉꯤꯅꯦ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯝꯅꯤꯀꯣ ꯏꯁꯤꯡꯁꯦ ꯇꯣꯇꯤꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯣꯏ ꯏꯆꯦ ꯆꯨꯝꯃꯦ ꯄꯨꯈ꯭ꯔꯤꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯏꯆꯦ ꯆꯠꯂꯁꯦ ꯔꯥꯅꯤꯅ ꯂꯥꯛꯑꯦ ꯔꯥꯙꯥ ꯂꯥꯛꯑꯣꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯑꯁꯣꯝꯗꯅ ꯒꯨꯅꯣꯒꯤ ꯌꯨꯝꯗꯅꯤ ꯒꯨꯅꯣꯒꯤ ꯃꯄꯥ ꯁꯅꯥꯍꯟꯅ ꯋꯥꯏꯗꯀꯣ ꯑꯍꯟ ꯑꯣꯏꯔꯛꯄꯁꯦ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦꯅꯦ ꯃꯁꯤ ꯃꯤ ꯑꯣꯏꯔꯣꯏꯗꯕ ꯃꯁꯤ ꯑꯉꯥꯡꯁꯤ ꯍꯥꯏ ꯒꯨꯅꯥꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏꯅꯦ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯒꯨꯅꯥꯅꯣ ꯃꯁꯤꯗꯤ ꯃꯄꯥ ꯁꯅꯥꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒꯨꯅꯥꯅꯣꯗꯣ ꯌꯥꯝꯅ ꯇꯟꯅ ꯍꯧꯒꯠꯂꯛꯏ ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯏꯁꯧꯁꯤꯗꯤꯕ ꯍꯧꯗ ꯍꯧꯒꯠꯆꯔꯒꯦ ꯑꯁꯨꯝꯅ ꯒꯨꯅꯥꯅꯣꯗꯨ ꯉꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯁꯅꯥꯍꯟꯅ ꯃꯁꯤꯗꯤꯕ ꯅꯪ ꯑꯃꯅꯦ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯦꯍꯦ ꯅꯪ ꯇꯟꯖꯥ ꯑꯗꯨꯗ ꯒꯨꯅꯥꯅꯣꯒꯤ ꯀꯥꯡꯕꯨꯔꯣꯏ ꯑꯍꯨꯝ ꯅꯟꯗꯣ ꯇꯣꯅꯤ ꯑꯃꯗꯤ ꯕꯣꯏ ꯒꯨꯅꯥꯅꯣꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯒꯨꯅꯥꯅꯣꯒꯤ ꯃꯄꯥ ꯁꯅꯥꯍꯟꯗ ꯅꯟꯗꯣꯅ ꯚꯥꯏ ꯒꯨꯅꯥꯅꯣ ꯏꯍꯦ ꯕꯕꯥ ꯎꯍꯧꯗ꯭ꯔꯦꯍꯦ ꯑꯁꯨꯛ ꯁꯥꯎꯅ ꯂꯦꯞꯂꯤꯕ ꯑꯩꯕꯨ ꯎꯗ꯭ꯔꯕꯅꯤꯅꯦ ꯅꯣꯏ ꯃꯗꯨꯗ ꯅꯟꯗꯣꯗꯨ ꯅꯣꯛꯁꯤꯟꯅꯔꯒ ꯑꯁ ꯕꯕꯥꯁꯤꯗꯤꯕ ꯑꯗꯨ ꯕꯕꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯒꯨꯅꯥꯅꯣꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯆꯥꯛꯁꯪꯗ ꯂꯩꯔꯝꯒꯅꯤ ꯂꯦꯡꯁꯤꯜꯂꯣ ꯅꯣꯏꯒꯤ ꯊꯕꯛꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯁꯤꯅ ꯀꯣꯏꯆꯠ ꯆꯠꯄ ꯆꯨꯔꯦꯝ ꯊꯛꯄ ꯃꯤꯒꯤ ꯕꯦꯛ ꯌꯦꯞꯄꯨꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯒꯅ ꯂꯥꯏ ꯁꯥꯕ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯊꯕꯛꯁꯦ ꯇꯧ ꯅꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯅꯤꯅ ꯅꯣꯛꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯒꯟꯕꯁꯤꯅꯕ ꯂꯥꯛꯑꯣꯍꯦ ꯏꯇꯥꯎ ꯃꯌꯥꯝ ꯆꯪꯂꯁꯦ ꯑꯁꯨꯝꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯒꯨꯅꯥꯅꯣꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩꯗ ꯅꯟꯗꯣ ꯍꯣꯏ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯟꯗꯣꯅ ꯑꯩꯈꯣꯏ ꯏꯇꯥꯎꯕꯤꯕꯨ ꯀꯔꯤ ꯍꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯕꯣꯏ ꯅꯣꯏ ꯂꯥꯛꯑꯕꯣ ꯑꯩ ꯉꯔꯥꯡ ꯆꯥꯗꯕ ꯆꯖꯤꯛ ꯈꯔ ꯂꯩꯕ ꯑꯗꯨ ꯉꯧꯔꯝꯃꯤꯅꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯐꯝꯃꯨꯅꯦ ꯑꯗꯨꯗ ꯇꯣꯅꯤ ꯕꯣꯏ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯃꯗꯨꯗ ꯇꯣꯅꯤꯅ ꯌꯥꯏꯗ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯔꯥ ꯋꯥꯃꯤꯟꯅꯔꯒ ꯊꯣꯡꯃꯤꯟꯅꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ
Thanil mahusagum thabak halakli masdagi thalina khongnang makhong adu yorokpada wakhal ama khalakli ngarang gitubu kana warajanu ngasidi leitajala aibu changlaga jinglu sirane oide he asuk yamna khangling sidapho heka changlageda asi khanduna khongnang makhong aduda kina khangningwagi mayaina sangsilami aduga yenglubata akoiba aduda kanamata leiramdabaduda thanilna kanamta leitini siri aduga ngarangiduna kananone kana warajanu ai sinane pakhanda khanjala maleda kanade salage ima hoina pakhandaramani asomna khaladuna yum halakpada magin matungda mi ama inabado horaklami baruda thalilna hek onthokubadana kanamata leiramdi masege thalindu kina chatuna yumlomda laklami adubu magi matungda inabadusu lepte thuna yangna adumak tanarai masege thalinna kina pakhana mama hoibu tarana ba gauri ima ho imau as tabro asomna thalina pakhana kawrakpaduda imung lomdagi sanado taraduna thonglomda prap laklaga ima tare hangage asi haiduna thongdo hek hangbaga thanil pakhana kina changai aduga ima ngarangge tumaina aingonda mi amana inare ayamna kire ima asi hairaga masado thak nitli masidagi mamana thongodo prap lonsillaga masanupado konsinbiraga thembirami as kaimta tarose ima lerisidi ima lerimeda kanamatan ichapu pukhiba yaroi laija noita chauki thanganaba isin khajita poro he tarbo nangbo aw huima porage asomna laijadu imungdagi loroklami aduga senthoroklaga se ima isin misleire katai se ibungo ising se khara takchilu nasado khara tapthokse asomna thalindu mamana ising pithakli ising thakpal loraga mamana hai ibi malaija noi ta chokse lai onarakpa mali khujule khamga do laning thoka yo hondabida amuktane thadu use chalo au huima masi haraga thanil hoigi yum ado sinba thungraba khujule kam thadok lakpadagi thanilgi matungda iniraklamba thawai ado khangba ngamduna hankirami asumna nimituma karimata taroktana thanil do ningthijina potha khirami mathangi nongalaga lajina duk tharingai thanilgi mamanaba ani haibadi thauba amadi barun thanilbu thabak satpagi hawba laklami maruda baruna itaw thauba itaw thanildu ngasidi kedorba janu thunganda leramdena ngahan khaidi ma hana ikhoibu ngairambani hoine itaw barun itaw thanildubu thabak chalurudaba jana yumda changlaga hangdose haibro hoi ikka changruse lao asi haina duna mataw ani do thanilgi yumda changlai maruda lajina duk thaduna leirambaduda itaw thalilgi machanupi lajisi duk thari malene phajaibu lajase yengo phajadraba itaw barun phajaye ai koge thabak yam phaiko laija haima da thoba dabrun noi tachau thabak chatpagi hawba lairo hoi lamine noi tachau do thabak chatchena hawba lamine mabu hawal khrabo nahan khaidi mana hana ngairambani ngasidi ngairamdabaduda kaidoraba jano hekta hangdurage ne changlibani da thoba dabarun lao changlao sida hana phamo ekhoi tachau di hawgatriye adu madi thabak chakataba bu mandrebo ado laija noi tachau manakta ekhoi amta changge yagadro yae dabarun changlu silao somda lao asumna makhoi ohum thangi manakta changminnar aduga laijana tachau tabro dabarunga da thobuga laiye se mitu singo se tachau lajina kawbodu tabata thanil masa do ihei hainingdana hawalaklaga itaw noi laibo ai si haksang si yamna ngamdrene aduna thabokto nongmani di lepkhigena khali thanilgi wadu tabada thobuna hoi se taw nasado yamna sothina su ure matam kharasu pothauda hoi taw ai su wadumna khali ado itaw aingonda thulibase karinoi khangdri aina thabak halakpada nukti aikhoigi pukri achopagi manaki khongnang ama leibadu madu hek yobga aigi tungsidane
mi amana inaraki ai yam wai dai taw mang ha da su masak khangtaba mi mayam am ui nungai phangwa ikhang khang da tawrise thalgi wadu targa baruna itaw aine sum khanbada nungda thulise mamang likai ki thoido ma mangkhiba duga mari leneram gadra na khali ai khoina chapada di kaimda tarokte aduga nangunda atamnu na tawrido nanga nusinabduda tarokpasu oramba yai haina khali baidi aduga ngai khone thoi mangkhibadubu siraga leiraba jalo wadu tabata thalina madusu oiramba yai ado ai hayengla kaino maibra tanarage karino du yenglaga khangdok paidini maduda thobana hoi taw yengto aduga khangdo adudi nang potha horoko ekhoisu thabak thengle amuk chalukhige lawai barun chalase hoi taw thenglani noisu chalo ai sumle horoge ko ai tindoktre henoi yare itaw tindoktra su yare lehoro ekhoisum thokrage asumna barun amati thawbodo satkre numidagi matamni gunano hoigi kangpu do mokhoi yu thakli matam aduda tonina itaw gunano ekoi khara nungai bayam hemaliko section leibana fagare na khaliko idi maduda boina itaw gunano tonina harise sumlabani aisu manghaga si nunwaiti aki bayam ui khara section bana faiko mamanaba ani dugi wadu tabada gunano na karimta thausadana as nabani sidiba kigan khre karimata toruse adu sarune si paisalo kibado phanaba asu kuibasi karimta taroktraga nude tori ibadu karim toroiko paisalo maduda tonina itaw sum kibagi haibnida paigi tanza aduda nandona noi phamlamuko ai aswaida papanam ko thuki asi hairamaga nandona mapan sum thoklingai mana lebliba mafam marudagi khara sathoklaga hauriba u pambi adugi makhong aduda nupi aman notharaga phamlaga leiriba ado ubada nandona kanano ni asida phamli sibo nupi na chosibo asi khalaga asum sangsillaga manakti jinglubada nupi ado thoi oirambaduda sikre haibaga kawbu makhai thoi nangdi kaidoribaduda lao aigi nakta nathanta duda laridubu kidro lao aigi nakta noi ta nando lairasidi lao aiga leisine asi hairaga asum hairang sangsilubada thoido yamna kiba sapham amada onthoraklei mamaido thangna lemkhibagi dak leiraba I ngakta tairaba sapham ama onthoraklaga nandobu tanarakli maduda nandona thoi nat mai tong ko asi hairaga kuchen chelamaga gunano hoigi manakta sensilli masidagi mahak gunano hoigi manak hek jorokpaga wan thakri maduda gunano na nando itaw kedoroge nangbo oi toni boy lao ekuda thangilasi lao maduda toni hoisu hoi taw haiduna gunano gi mayumda thangjin khirami asumna numittum haukhri mathangi no ngali matam aduda thanalgi yumdani magi mapa saubana pungsiti yaukhre tawrisi hai mama noigi sa haidubu lodribro aibu sa do ngasi nunganbagi thaktrida taja aduda sanana ho pore e bokhoi baba sita leiri sa haidu bokhoi baba bu thingnabro wari amata sanakisi haibabu thingbudi thinggada aina ne thabak mafamduda nganna yauningbagi tawbanida kari warino ne nangna sasi haibabo hairo nachanupagi wanida aina sanasi haisi bokhoi baba nachanupa kaidorage haisibo ha mama nachanupana narisi bokhoi baba di khangribro haisibo narise kai layongno haibado yengthokpisi haibane hai doctor yenglaga karimta leite haire ado kanada yengse haibano ne masase laiyunaba male maiba amada phajana tanabana phadogo male haibanida nachanupa se nongmagi sum henjalai ayuk nukthiladi masase kemba tawdi numidang he oibaga khunang makhongi nupi haidana heta lawakani ai yawna nuaitida nachanupa se
ꯐꯅꯕ ꯑꯃꯨꯛꯇ ꯂꯥꯌꯦꯡꯁꯦꯕ ꯃꯈꯣꯏ ꯕꯕꯥ ꯅꯈꯣꯏꯗꯤ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯋꯥꯔꯝꯃꯅꯤꯗ ꯑꯩꯗꯤ ꯑꯌꯨꯛ ꯉꯟꯅ ꯊꯕꯛꯁꯤ ꯆꯠꯂꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯗꯒꯦ ꯑꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯣ ꯑꯗꯨꯗ ꯌꯦꯡꯕꯤꯔꯁꯤ ꯑꯩ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯂꯔꯣꯏ ꯑꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯣ ꯀꯧꯔꯨꯈꯤꯒꯦꯀꯣ ꯍꯥꯏ ꯅꯣꯏ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯂꯤꯜꯒꯤ ꯃꯄꯥ ꯆꯥꯎꯕꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯕꯨ ꯀꯧꯕ ꯆꯠꯈꯤ ꯆꯥꯎꯕꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯆꯥꯛ ꯂꯣꯏꯔꯝꯃꯣ ꯍꯥꯏꯅ ꯂꯥꯎꯔꯝꯕ ꯑꯗꯨꯗ ꯊꯥꯂꯤꯜꯒꯤ ꯃꯃꯥ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯁꯅꯥꯅ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯍꯥꯏ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯒꯠꯂꯝꯃꯨꯀꯣ ꯑꯩ ꯍꯤꯡꯈꯣꯜꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯥꯂꯤꯜꯒꯤ ꯃꯃꯥ ꯁꯅꯥꯗꯣ ꯍꯤꯡꯈꯣꯜꯗ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯑꯁꯣꯝꯗꯅ ꯊꯥꯂꯤꯜꯒꯤ ꯃꯄꯥ ꯆꯥꯎꯕꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯃꯥꯃ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯆꯥꯎꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯣ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯃꯥꯃ ꯑꯩꯅꯦ ꯅꯃꯥꯛ ꯆꯥꯎꯕꯅꯦ ꯈꯪꯕꯤꯗ꯭ꯔꯕꯣ ꯍꯥ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯆꯥꯎꯕꯗꯨꯔꯥ ꯃꯥꯅꯦ ꯃꯥꯃ ꯑꯩ ꯆꯥꯎꯕꯗꯨꯅꯦ ꯈꯪꯉꯦ ꯑꯗꯣ ꯅꯪ ꯃꯥꯃꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯃꯥꯃ ꯑꯩꯒꯤ ꯏꯆꯟꯅꯨꯄꯥ ꯊꯥꯂꯤꯟꯗꯣ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ ꯃꯁꯥ ꯉꯝꯗꯅ ꯂꯩꯕ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯔꯦ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯗꯦ ꯑꯗꯨꯁꯨ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥꯅ ꯂꯩꯕꯅꯤ ꯑꯗꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯁꯥꯗꯣ ꯑꯁꯨꯝ ꯁꯣꯛꯆꯜꯂꯛꯑꯦ ꯃꯥꯃ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯌꯥꯎꯔꯝꯕ ꯌꯥꯏꯌꯦꯅ ꯅꯃꯥꯛꯅ ꯈꯟꯖꯗꯅ ꯃꯥꯃꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯖꯒꯦꯗꯅ ꯃꯥꯃꯕꯨ ꯅꯃꯥꯛꯅ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯦꯡꯂꯨꯁꯤ ꯍꯥꯏꯕꯕꯨ ꯑꯆꯤꯟꯕ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯃꯥꯃꯕꯣ ꯊꯕꯛꯀꯤꯗꯤ ꯀꯔꯤꯁꯨ ꯑꯆꯤꯟꯕ ꯂꯩꯇꯦꯗ ꯆꯠꯂꯨꯁꯤ ꯌꯥꯏ ꯑꯩ ꯉꯥꯏꯈꯣ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯔꯛꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯈꯣꯝꯕꯒꯤ ꯄꯣꯠ ꯆꯩ ꯑꯗꯣ ꯄꯨꯔꯛꯂꯒ ꯃꯕꯥꯅꯤꯃꯛ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯊꯥꯂꯤꯜꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯂꯤꯜꯒꯤ ꯌꯨꯝꯗ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯅ ꯇꯥꯆꯧ ꯇꯥꯔꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯇꯥꯔꯦ ꯊꯤꯔꯝꯃꯣ ꯂꯥꯛꯑꯒꯦ ꯀꯔꯤ ꯏꯟꯖꯥꯡꯕꯨ ꯊꯣꯡꯉꯤꯅꯣ ꯍꯋꯥꯏ ꯊꯣꯡꯕꯒ ꯀꯥꯡꯍꯧꯒꯅꯤ ꯁꯦ ꯇꯥꯆꯧ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣꯀꯣ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯍꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯗꯤ ꯍꯤꯡꯒꯣꯜꯗ ꯆꯠꯈꯤꯌꯦ ꯕꯕꯥꯅ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯑꯗꯣ ꯇꯥꯆꯧ ꯑꯩꯗꯤ ꯏꯃꯥꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯇꯥꯆꯧ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ ꯑꯩ ꯏꯃꯥ ꯀꯧꯔꯛꯈꯤꯒꯦ ꯍꯣꯏ ꯀꯧꯔꯨꯔꯣ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯗꯨ ꯊꯥꯂꯤꯜꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯁꯨꯝꯅ ꯊꯥꯂꯤꯜꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯀꯅꯥꯅꯣ ꯑꯃ ꯆꯠꯈꯤꯕꯗꯧꯅ ꯇꯧꯈꯤ ꯃꯗꯨꯗ ꯊꯥꯂꯤꯜꯅ ꯀꯅꯥꯅꯣ ꯂꯥꯏꯖꯥ ꯏꯃꯥ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯍꯜꯂꯕ ꯖꯥꯠꯂꯅꯤ ꯃꯣꯏꯁꯤꯕꯣ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯂꯥꯛꯂꯒ ꯑꯁꯨꯝ ꯃꯥꯒꯤ ꯀꯥꯗꯁꯨ ꯆꯪꯂꯛꯂꯒ ꯊꯤꯔꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯏꯃꯥ ꯂꯥꯏꯖꯧ ꯑꯁꯨꯝꯅ ꯊꯥꯂꯤꯜꯅ ꯀꯧꯔꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯒ ꯂꯩꯔꯤꯕ ꯑꯗꯣ ꯊꯥꯂꯤꯜꯅ ꯎꯔꯛꯂꯝꯃꯤ ꯍꯦ ꯑꯗ ꯂꯩꯔꯤꯗꯨ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯒ ꯀꯤꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯊꯣꯏ ꯑꯣꯏꯔꯝꯈꯤ ꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯂꯤꯜꯅ ꯊꯣꯏ ꯅꯪ ꯑꯣꯏꯔꯦ ꯅꯪꯅ ꯀꯞꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯗ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯇꯣꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯀꯞꯂꯒ ꯗꯥ ꯊꯥꯂꯤꯜ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯁꯦ ꯑꯍꯤꯡꯕ ꯅꯠꯇꯤꯌꯦ ꯑꯩ ꯊꯋꯥꯏꯅꯦ ꯗꯥ ꯊꯥꯂꯤꯜ ꯑꯩꯁꯦ ꯃꯤ ꯃꯔꯤꯅ ꯐꯥꯔꯒ ꯍꯥꯠꯄꯤꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯈꯤ ꯃꯗꯨꯗ ꯊꯥꯂꯤꯜꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣ ꯊꯣꯏ ꯈꯨꯝꯃꯣ ꯑꯁꯨꯝꯅ ꯊꯥꯂꯤꯜꯒ ꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒ ꯊꯥꯂꯤꯜꯒꯤ ꯃꯄꯥꯒ ꯊꯥꯂꯤꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯤ
Maruda Tolen Khombagi Masada Karino Ama Paurakli Maruda Tolen Khombana Hais Karino Manina Masidi Tawai Milamanini Asumna Kalaga Sub Lepraga Laibada Saubana Mama Kedo Birage Lepraga Lady Keto Yoraki Wadu Tabata Amama Tolen Khombatu Kankpre Kangaga Ha Ai Kaida Nateda Sango Asumna Haraga Karino Lyson Ama Solaga Masada Nantaraga Sangi Asomdana Talingi Kada Ladiba Toigi Tawai Ado Talina Hanglibado Kumlamdana Mankri Aduga Toy Monkey Baduda Talina Toy Nangaiko I Nangin Tin Pangi Nambu Halibum Sechindo Krano Haramo Toy Asumna Kulau Laurami Asumna Masana Kulau Laurga Latambatuda Zawado Pakana Sensilla Ibunga Zawa Nang Kedorage Ha Nati Kadai Nana Laurga Ketoribabo Krasulati Maruda Talina Baba Toila me Toina Wahiramani Wahabulodring Tekremadi Toy Nang Lao Toy Hai Ibagi Bungo Nangbu Krasulak the Hibanimi Sese Krasulakti Mama Angang Sikarino Matori Mama Amuki Yingi Mama Maruta Amabatulin Kombana Ayenge Kadai Tanil Nangi Koto Amukta Piru Kadai Asum Hairaga Tangi Makut Kudangato Pairaki Yingami Aduga Lewa Ama Solaga Tanilgi Masa Pumbada Nantarami Adum the Hek Nantakibadaki Tanildi Adumak Tumtakri Maruda Toren Kombana Ibungo Sauba Nangi Natanupasi Tawayamana question Senadana Lady Hay Haujikidi Ma Tumkre Karimata Tora Aroi Asumna what is Hanaring Tanza Aduda Talangi Mamaga Matin Pidasu Sang E Waram Libamu Aduda Talangi Mama Sanatoa Pakana Sensilaga Ibungo Soba Kedorage Ukibaba Angang Sikatorage Hai Mama Kaisu Taudine Nasanupasi Magi Honobito Horopatigi Mamma Tuman Kibadangari Nati Nuibu Angang Siki Manakta Adum Layo Haraga Kadaida Musaluribano Maruda Lizana Baba Aina Tasokse Sak Pijaramani Aduga Ima Hinkol Sakibaduda Kauruge Salubani Kaibeta Hotabani Saidi Aduga Halakpada Sumana Leramisini Wadu Tabata Amaiba Tolen Kombana Parase Haujiki Talin say Karimata Tora Aroi Magi say Tawai Amanane Matunda Queen in the Regalare I Horen Midang say Lai Masama Quairamaga Yimbirageko Hoi Mama Adumnam to Yimbiro Mamane Mabu Mutafan Biram Sawa I Sweden Liangani Horana about Honaganico Haujiki I Salage Horen down do I like Quairamu and Lagako Hoi Mama I as I put in doke Hoi Law Asumna Amaba Tolen Kompa Amati Tangi Mapa Saupa Mokoyani 2 Minaki Maruda Tangi Mama Sanana Hai Ibima Sato Punati Duro Salo Noita Sokse Potari Medane Sato Amta Satu Horosi Nubasu Sanglani Oh Hoi Ima Asumna Haram Laga Lajasu Sakumda Sanki Asomdana Gunano Hoiki Party Ato Wa Kandarami Maruda Gunalona Nando Nora Numidangidu Kamaito Numbo Ita Sumaitobuni Nuiga Warishan Nabatiki Mapantu Gena Mapantu Idana Aduda Aina Mapantu Lingita Kunang Kondo Aduda Nupima Nutraga Leramini Aduda Aina Sum Kananone and Jimachang Chilubani Maruda Tuiramini As Mark Masuto Akibaki Masamo Ulaga Tanner Inemi Adudagi I did Dungan Mankri Wadu Tabada Gunanona Oh Magi Tawaduna Equated Kian Bahorava Maduda Tonina Amu Hoi Equadine I think a Tunga the Bakiravani Mangdane Akiba Satana Hectaki Heli Hangara Wadu Tabada Gunanona Equida Hoji Awa Tarakringai Twiggy Tawana Sangam Danaba Maiba Amatanaraga Jantara Kainwama see the Bayaro Ado Equis Fighter Amaiba Ahiba Amatasulitini Kamaito Sike Noibu Kangbale Bro
ꯒꯨꯅꯥꯅꯣ ꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗꯤ ꯂꯩ ꯑꯩ ꯃꯌꯨꯝ ꯈꯪꯉꯤ ꯏꯇꯥꯎ ꯑꯦ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯥꯏꯕꯗꯨꯕꯣ ꯏꯇꯥꯎ ꯒꯨꯅꯥꯅꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯀꯧꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯖꯟꯇꯔ ꯀꯩꯅꯣ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯅꯟꯗꯣ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯇꯨꯔꯦꯟ ꯈꯨꯝꯕꯗꯅꯦ ꯌꯦꯡꯂꯨꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯆꯠꯂꯨꯈꯤꯁꯤ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯑꯃꯥꯏꯕ ꯇꯨꯔꯦꯟ ꯈꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣꯅ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯆꯠꯂꯁꯦ ꯇꯣꯅꯦ ꯂꯥꯛꯑꯣꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯙꯥꯒ ꯔꯥꯅꯤꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯃꯗꯨꯗ ꯔꯥꯅꯤꯅ ꯔꯥꯙꯥ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯗꯥ ꯊꯥꯂꯤꯟꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯥꯏ ꯑꯣꯛꯅꯩꯌꯦꯅ ꯅꯥꯔꯒ ꯂꯩꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯪꯕ ꯆꯠꯂꯨꯁꯤꯔꯥ ꯍꯣꯏ ꯆꯠꯁꯤ ꯌꯥꯏꯌꯦ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔꯁꯨ ꯄꯨꯈꯤꯁꯦ ꯍꯣꯏ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯔꯥꯙꯥ ꯑꯃꯗꯤ ꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯂꯤꯜ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤ ꯁꯣꯝꯗ ꯊꯥꯂꯤꯜꯒꯤ ꯃꯃꯥꯟꯅꯕ ꯕꯥꯔꯨꯟ ꯍꯣꯏ ꯊꯧꯕ ꯍꯣꯏꯁꯨ ꯊꯥꯂꯤꯜꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯥꯂꯤꯜꯒꯤ ꯃꯌꯨꯝ ꯌꯧꯕꯗ ꯂꯥꯏꯖꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯊꯧꯕꯅ ꯂꯥꯏꯖ ꯅꯣꯏ ꯇꯥꯆꯧꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯅꯤꯅꯦ ꯍꯩꯃ ꯗꯥ ꯊꯧꯕ ꯗꯥ ꯕꯥꯔꯨꯟ ꯂꯥꯛꯏꯔꯣ ꯀꯥꯈꯠꯂꯛꯑꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯤꯕꯅꯦ ꯆꯪꯂꯛꯑꯣ ꯃꯗꯨꯗ ꯊꯧꯕꯅ ꯍꯣꯏ ꯆꯪꯂꯛꯀꯦ ꯂꯥꯛꯑꯣ ꯕꯥꯔꯨꯟ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯥꯂꯤꯜꯒꯤ ꯀꯥ ꯌꯧꯔꯛꯑꯒ ꯏꯇꯥꯎ ꯅꯪꯕꯨ ꯈꯔ ꯐꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯁꯥꯗꯨꯕꯣ ꯏꯇꯥꯎ ꯅꯣꯏ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯐꯃꯨꯡꯁꯤꯗ ꯍꯦꯛꯇ ꯐꯝꯊꯔꯣꯁꯦ ꯂꯥꯏꯖꯥ ꯅꯣꯏ ꯗꯥ ꯍꯣꯏꯒꯤ ꯆꯥ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯆꯠꯀꯦ ꯇꯧꯕꯗ ꯕꯥꯔꯨꯟꯅ ꯂꯥꯏꯖꯥ ꯉꯥꯏꯈꯣ ꯁꯤ ꯄꯨꯁꯜꯂꯣ ꯑꯆꯥꯄꯣꯠ ꯈꯔ ꯌꯥꯎꯔꯛꯄꯅꯦ ꯍꯣꯏ ꯗꯥ ꯕꯥꯔꯨꯟ ꯐꯝꯂꯝꯃꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯕꯥꯔꯨꯟ ꯑꯃꯗꯤ ꯊꯧꯕ ꯊꯥꯂꯤꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯁꯨꯝꯅ ꯊꯥꯂꯤꯜꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯅ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯔꯥꯙꯥꯒ ꯔꯥꯅꯤꯒꯗꯣ ꯊꯥꯂꯤꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯔꯥꯙꯥꯅ ꯔꯥꯅꯤ ꯀꯅꯥꯝꯇꯕꯨ ꯂꯩꯕ ꯎꯗꯦꯅꯦ ꯍꯣꯏꯅꯦ ꯔꯥꯙꯥ ꯑꯩ ꯀꯧꯒꯦꯁꯦ ꯂꯥꯏꯖꯥ ꯏꯃꯥꯎ ꯗꯥ ꯊꯥꯅꯤꯜ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯍꯩꯃꯥ ꯏꯆꯦ ꯔꯥꯅꯤ ꯏꯆꯦ ꯔꯥꯙꯥ ꯅꯣꯏ ꯂꯥꯛꯏꯔꯣ ꯃꯗꯨꯗ ꯔꯥꯅꯤꯅ ꯍꯣꯏ ꯂꯥꯛꯏꯅꯦ ꯗꯥ ꯊꯥꯂꯤꯜꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯅꯦ ꯂꯥꯛꯑꯣ ꯏꯆꯦ ꯆꯪꯂꯛꯑꯣ ꯗꯥ ꯕꯥꯔꯨꯟꯒ ꯗꯥ ꯊꯧꯕꯒꯁꯨ ꯂꯩꯕꯅꯤ ꯆꯪꯂꯛꯑꯣ ꯍꯦꯛꯇ ꯃꯗꯨꯗ ꯔꯥꯙꯥꯅ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯔꯥꯅꯤꯒ ꯔꯥꯙꯥꯒꯗꯣ ꯊꯥꯂꯤꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯃꯗꯨꯗ ꯔꯥꯙꯥꯅ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯔꯝꯃꯦꯗ ꯑꯁꯨꯝꯅ ꯔꯥꯙꯥꯅ ꯍꯪꯂꯛꯄꯗ ꯊꯧꯕꯅ ꯔꯥꯙꯥ ꯅꯣꯏꯁꯨ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯃꯗꯨꯗ ꯊꯥꯂꯤꯜꯅ ꯔꯥꯅꯤ ꯔꯥꯙꯥ ꯍꯦꯛꯇ ꯐꯝꯃꯣ ꯑꯗꯨꯗ ꯂꯥꯏꯖꯥ ꯆꯥꯗꯣ ꯄꯨꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯑꯃꯨꯛ ꯏꯇꯥꯎ ꯅꯁꯥꯗꯣ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯣ ꯊꯥꯂꯤꯜꯅ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯌꯥꯝ ꯋꯥꯏꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯊꯋꯥꯏꯁꯦ ꯊꯣꯏꯒꯤ ꯊꯋꯥꯏꯅꯤ ꯃꯗꯨꯗ ꯔꯥꯙꯥꯅ ꯗꯥ ꯊꯥꯂꯤꯜ ꯀꯔꯝꯅ ꯊꯣꯏꯒꯤ ꯊꯋꯥꯏꯅꯤ ꯈꯪꯂꯤꯕꯅꯣ ꯃꯗꯨꯗ ꯊꯥꯂꯤꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯔꯥꯙꯥ ꯊꯣꯏ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯃꯤꯁꯛꯇꯨꯗꯤ ꯍꯥꯏꯔꯝꯗꯦ ꯊꯣꯏ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯅꯇꯤꯛ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯂꯤꯜ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯤ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯏꯇꯥꯎ ꯇꯣꯛꯑꯁꯦ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅ ꯈꯪꯂꯗꯅꯤꯗꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯗꯣꯏꯅꯤ ꯃꯗꯨꯗ ꯊꯧꯕꯅ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯃꯈꯣꯏ ꯅꯠꯇꯅ ꯊꯣꯏꯕꯨ ꯍꯥꯠꯄꯤꯅꯕ ꯂꯩꯇꯦ ꯏꯇꯥꯎ ꯑꯩ ꯃꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯃꯗꯨꯗ ꯊꯥꯂꯤꯜꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯑꯗꯨꯝꯅ ꯆꯤꯡꯅꯔꯤꯕꯅꯤ ꯊꯣꯏ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯂꯩꯀꯥꯏꯁꯤꯗ ꯎꯗꯦ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯊꯥꯂꯤꯜ ꯑꯃꯗꯤ ꯊꯧꯕꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯥꯔꯨꯟꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯃꯈꯣꯏ ꯀꯥꯡꯕꯨꯗꯣ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯃꯗꯨꯗ ꯊꯥꯂꯤꯜꯅ
ꯍꯣꯏ ꯏꯇꯥꯎ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯔꯥꯙꯥ ꯅꯣꯏꯗꯤ ꯀꯔꯤ ꯄꯥꯎ ꯇꯥꯒꯦ ꯃꯈꯣꯏ ꯀꯥꯡꯕꯨꯗꯨꯒꯤ ꯃꯔꯝꯗ ꯅꯣꯏꯕꯨ ꯀꯔꯤ ꯈꯪꯕ ꯂꯩꯒꯦ ꯃꯗꯨꯗ ꯔꯥꯙꯥꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏ ꯀꯥꯡꯕꯨꯗꯨꯒꯤ ꯄꯥꯎ ꯌꯥꯝꯅ ꯇꯥꯏ ꯃꯈꯣꯏ ꯂꯣꯏꯅ ꯏꯝꯐꯥꯜꯗ ꯒꯨꯅꯥꯅꯣꯒꯤ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗ ꯆꯤꯡꯅꯩꯌꯦ ꯃꯗꯨꯗ ꯔꯥꯅꯤꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯁꯨ ꯃꯈꯣꯏꯁꯤ ꯆꯤꯡꯅꯩ ꯑꯗꯣ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯟꯅꯔꯨꯕꯗꯤ ꯌꯥꯗꯦ ꯑꯁꯦꯡꯕꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯈꯤꯁꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯍꯣꯏ ꯑꯁꯦꯡꯕ ꯑꯃ ꯁꯣꯏꯗꯅ ꯊꯤꯈꯤꯁꯤ ꯑꯩ ꯊꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯈꯤꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯅ ꯆꯥ ꯄꯨꯁꯤꯜꯂꯛꯏ ꯃꯌꯥꯝ ꯆꯥ ꯄꯨꯔꯛꯑꯦ ꯆꯥ ꯊꯛꯁꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯄꯨꯔꯣ ꯅꯆꯦ ꯍꯣꯏꯗ ꯍꯥꯟꯅ ꯄꯤꯌꯨ ꯊꯝꯃꯣ ꯏꯇꯥꯎ ꯆꯥ ꯊꯧꯁꯦ ꯊꯧꯕ ꯍꯣꯏ ꯏꯇꯥꯎ ꯊꯛꯀꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥ ꯊꯛꯃꯤꯟꯅꯈꯤ ꯃꯁꯤꯗꯒꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯥꯙꯥꯅ ꯆꯥꯁꯨ ꯊꯛꯑꯦ ꯑꯗꯨꯗꯤ ꯊꯦꯡꯂꯅꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯔꯥꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯗꯥ ꯊꯥꯅꯤꯜ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯥꯅꯤꯜꯅ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯔꯥꯙꯥꯅ ꯍꯣꯏ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯧꯔꯛꯄꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯣ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯃꯈꯣꯏ ꯑꯁꯤꯕꯨ ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯑꯝꯇꯕꯨ ꯀꯧꯈꯤꯒꯦ ꯍꯥꯏ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯕꯅ ꯂꯩꯌꯦ ꯃꯥꯃꯥ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯃꯥꯃ ꯂꯥꯛꯄ ꯉꯥꯏꯔꯕꯅꯤ ꯆꯪꯕꯤꯔꯛꯑꯣ ꯃꯥꯃꯥ ꯍꯣꯏ ꯀꯗꯥꯏ ꯅꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯃꯥꯃꯥ ꯃꯥꯒꯤ ꯀꯥꯗ ꯂꯩꯌꯦ ꯆꯪꯂꯨꯁꯤ ꯃꯥꯃꯥ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ ꯃꯥꯃꯥ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯏꯄꯨ ꯑꯩꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯏꯅꯝ ꯅꯝꯁꯤꯜꯂꯒ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯎꯡꯂꯒ ꯈꯜꯂꯒ ꯂꯩꯅꯤꯡꯉꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯨꯁꯤꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯏꯄꯨ ꯂꯥꯛꯂꯦꯗꯅ ꯏꯁꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏꯀꯣ ꯑꯗꯣ ꯄꯨꯄꯨꯅ ꯍꯪꯂꯤꯁꯦ ꯁꯦꯡꯉꯗꯤ ꯈꯨꯝꯃꯛꯎ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯇꯝꯅꯔꯤꯕꯁꯤ ꯊꯋꯥꯏ ꯑꯃꯅꯅꯤ ꯆꯨꯝꯃꯤꯀꯣ ꯍꯣꯏ ꯏꯄꯨ ꯆꯨꯝꯃꯦ ꯊꯋꯥꯏ ꯑꯃꯅꯅꯤ ꯑꯩꯕꯨ ꯃꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏꯔꯤ ꯃꯗꯨ ꯇꯧꯗꯕꯒꯤꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯄꯨꯄꯨ ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ ꯄꯨꯄꯨꯅꯅꯦ ꯅꯪꯉꯣꯟꯗ ꯏꯟꯅꯔꯤꯕ ꯊꯋꯥꯏꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦꯀꯣ ꯃꯍꯥꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯄꯨꯄꯨ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯍꯣꯏ ꯏꯄꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯈꯤ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯍꯥꯏ ꯌꯨꯝꯁꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯒꯤ ꯄꯤꯕꯥꯍꯟ ꯑꯣꯏꯔꯤꯕ ꯊꯥꯅꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯦꯛꯂꯤꯕ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯊꯣꯛꯂꯛꯂꯒ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯔꯣ ꯂꯥꯛꯑꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯉꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯀꯧꯔꯛꯂꯕꯗ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯤꯡꯂꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯊꯥꯅꯤꯜꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯅꯪꯅ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯪꯕꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛꯇ ꯎꯍꯜꯂꯨ ꯑꯗꯨꯒ ꯍꯥꯏꯔꯣ ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯁꯦꯡꯅ ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯒꯤ ꯁꯛꯇꯝꯗꯣ ꯃꯈꯣꯏ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯊꯥꯅꯤꯜꯗꯤ ꯊꯣꯏꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯊꯣꯏ ꯗꯗꯥꯒꯤ ꯊꯣꯏ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯔꯤꯒꯤ ꯅꯪꯒꯤ ꯗꯥ ꯊꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕꯅꯣ ꯊꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯗꯣ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯄꯥꯒ ꯕꯥꯔꯨꯟꯒꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯕꯥꯔꯨꯟꯒ ꯊꯧꯕꯒꯁꯨ ꯊꯣꯏ ꯎꯕꯗ ꯉꯛꯂꯝꯃꯤ ꯃꯗꯨꯗ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯗꯥ ꯊꯥꯅꯤꯜ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯪꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯂꯣꯠꯄꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯠꯄ ꯅꯠꯇꯦ ꯑꯩꯕꯨ ꯐꯥꯕꯤꯈꯤꯕꯅꯤ ꯑꯗꯨꯒ
ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯗꯥ ꯊꯥꯂꯤꯟꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯗꯥ ꯊꯥꯂꯤꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕꯅꯤ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯂꯤꯟꯅ ꯊꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯝꯁꯨ ꯅꯨꯡꯁꯤꯈꯤꯒꯅꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯌꯦ ꯅꯪꯕꯨ ꯀꯅꯥꯅ ꯐꯥꯕꯅꯣ ꯀꯅꯥꯅ ꯅꯪꯕꯨ ꯍꯥꯠꯄꯅꯣ ꯍꯥꯏꯔꯛꯑꯣ ꯗꯗꯥ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯊꯣꯏ ꯑꯁꯨꯝꯅ ꯊꯥꯂꯤꯟꯅ ꯍꯪꯕ ꯑꯗꯨꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯊꯣꯏꯅ ꯃꯌꯥꯝꯗ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯒꯤ ꯃꯌꯨꯝꯗ ꯊꯣꯏꯒꯤ ꯃꯃꯥꯅ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯍꯥꯏ ꯅꯣꯏꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ ꯅꯨꯃꯤꯠꯁꯤ ꯌꯧꯔꯦꯅꯦ ꯇꯥꯔꯕꯣ ꯅꯣꯏꯕꯣ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯊꯣꯏꯅ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯂꯦ ꯊꯣꯏꯕꯁꯨ ꯍꯧꯒꯠꯈ꯭ꯔꯕꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯧꯕꯨ ꯍꯧꯒꯠꯂꯕꯗꯤ ꯐꯩꯅꯦ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯗ꯭ꯔꯣ ꯊꯣꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤ ꯁꯣꯝꯗꯅ ꯊꯥꯂꯤꯟ ꯋꯥꯀꯤꯡ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯊꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩ ꯊꯥꯂꯤꯟꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯑꯍꯥꯡꯕ ꯕꯣꯇꯜ ꯑꯗꯣ ꯂꯪꯊꯣꯔꯛꯄꯗ ꯊꯣꯏꯗ ꯄꯥꯜꯂꯝꯃꯤ ꯃꯗꯨꯗ ꯊꯣꯏꯅ ꯑꯩꯌꯣ ꯏꯃꯥ ꯍꯦ ꯀꯅꯥꯅꯣ ꯃꯤ ꯃꯀꯣꯛꯇ ꯕꯣꯇꯜꯅ ꯂꯪꯁꯤꯜꯂꯛꯏꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯊꯥꯂꯤꯟꯗꯨ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯁ ꯑꯩꯗꯤꯕ ꯇꯧꯔꯗꯧꯅꯤ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯕꯤꯅꯨꯀꯣ ꯑꯁꯨꯛ ꯆꯥꯎꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯑꯩꯕꯨ ꯎꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯑꯩ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯤ ꯏꯆꯟ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯂꯥꯜꯂꯦꯕ ꯍꯣꯏ ꯗꯗꯥ ꯇꯁꯦꯡꯅ ꯎꯍꯧꯗ꯭ꯔꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯁꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏꯗꯣ ꯆꯠꯈꯤ ꯑꯗꯨꯝꯅ ꯊꯣꯏꯅ ꯆꯠꯈꯤꯕꯗꯣ ꯊꯥꯂꯤꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯍꯥꯏ ꯃꯁꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯁꯛ ꯐꯖꯩꯅꯦ ꯑꯩ ꯀꯣꯏꯕ ꯇꯥꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯂꯤꯟ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯣꯟꯗ꯭ꯔꯤꯕꯣ ꯂꯣꯟꯗ꯭ꯔꯤ ꯏꯃꯥ ꯂꯣꯟꯕꯤꯔꯛꯑꯒꯦ ꯅꯪ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯧꯗꯣ ꯑꯗꯨꯝ ꯄꯥꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯣꯝꯅ ꯊꯣꯏꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈꯤ ꯁꯣꯝꯗꯅ ꯊꯥꯂꯤꯟꯒꯤ ꯃꯌꯨꯝꯗ ꯊꯥꯂꯤꯟꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯃꯥ ꯅꯣꯏꯕꯨ ꯆꯥꯒ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯂꯣꯏꯔꯦ ꯕꯕꯥ ꯄꯨꯔꯛꯑꯒꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥ ꯍꯩꯔꯒ ꯄꯨꯔꯛꯏ ꯕꯕꯥ ꯆꯥ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯆꯥꯗꯤ ꯃꯔꯝ ꯃꯨꯛꯄꯤꯅꯤ ꯅꯣꯏ ꯇꯥꯆꯧꯁꯨ ꯍꯜꯂꯛꯑꯅꯤ ꯁꯪꯒꯣꯝꯒꯗꯣ ꯂꯣꯟꯊꯣꯛꯑꯣ ꯕꯕꯥ ꯇꯥꯆꯧꯒꯤ ꯁꯪꯒꯣꯝꯗꯤ ꯉꯁꯥꯏꯅ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯕꯕꯥ ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯥꯂꯤꯟꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥ ꯆꯥꯎꯕꯅ ꯅꯪꯁꯨ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯜꯂꯛꯑꯦ ꯕꯕꯥ ꯏꯃꯥ ꯑꯩ ꯍꯜꯂꯛꯑꯦ ꯁꯪꯒꯣꯝ ꯄꯨꯔꯛꯑꯣ ꯊꯥꯂꯤꯟꯅ ꯀꯧꯕꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥ ꯁꯅꯥꯅ ꯏꯃꯨꯡꯗꯒꯤ ꯍꯣ ꯄꯣꯔꯛꯑꯦ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯊꯛꯆꯤꯜꯂꯨ ꯍꯥꯏ ꯃꯃꯥ ꯌꯦꯡꯉꯣꯏ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯅꯈꯣꯏꯅꯦ ꯏꯟꯊꯤꯖꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯣ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯁꯅꯥꯅ ꯊꯥꯂꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯨꯔꯗꯕꯅꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯣ ꯏꯃꯥ ꯑꯩꯁꯨ ꯐꯤ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝꯗꯨꯃ ꯍꯧꯈ꯭ꯔꯦ ꯀꯣꯂꯦꯖꯇꯅꯤ ꯊꯥꯂꯤꯟꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯊꯥꯂꯤꯟꯕꯨ ꯀꯣꯂꯦꯖꯇ ꯀꯥꯔꯛꯄ ꯉꯥꯏꯔꯝꯃꯤ ꯏꯇꯥꯎ ꯕꯥꯔꯣꯟ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯔꯦꯗ ꯂꯥꯛꯄ ꯃꯃꯥꯡ ꯆꯍꯤꯗꯩꯅꯦ ꯐꯝꯃꯨꯁꯦ ꯁꯤꯗ ꯏꯇꯥꯎ ꯊꯥꯂꯤꯟꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯂꯥꯛꯇ꯭ꯔꯤ ꯑꯩꯗꯤ ꯃꯣꯏꯗ ꯆꯪꯂꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦꯗꯅ ꯂꯥꯛꯆꯔꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯏꯔꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯂꯤꯟ ꯂꯥꯛꯄ ꯎꯕꯗ ꯏꯇꯥꯎ ꯊꯥꯂꯤꯟꯗꯤ ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯨ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯏꯇꯥꯎ ꯊꯥꯂꯤꯟ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯅꯕꯥꯅꯤꯗꯤ ꯀꯣꯂꯦꯖꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯂꯥꯛꯀꯦ ꯏꯇꯥꯎ ꯀꯌꯥꯝ ꯀꯨꯏꯔꯒ ꯂꯥꯛꯄ ꯅꯣꯏꯗꯤ ꯃꯗꯨꯗ ꯊꯧꯕꯅ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄ ꯃꯃꯥꯡ ꯆꯍꯤꯗꯩꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ ꯃꯗꯨꯗ ꯊꯥꯂꯤꯟꯅ ꯑꯩꯕꯨꯗꯤ ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧꯒ ꯆꯥꯔꯛꯏ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯦ ꯄꯨꯡ ꯇꯥꯈꯤꯗꯧꯔꯦ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯍꯣꯏ ꯆꯪꯉꯁꯦ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤ
asumna makoi wari sana sana punna sangminaki masigi matung college loirakpa matam nungthilgi pung ahum tarakpa adaidani gunano haigi party ado makoi college ki gate mana ki kunang aduda nupi laknari maduda nandona itaw boy ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯐꯝꯃꯤꯅꯦꯅ ꯇꯧꯔꯤꯁꯤ ꯅꯨꯄꯤꯅ ꯑꯝꯇꯁꯨ ꯃꯁꯛ ꯐꯖꯕ ꯂꯥꯛꯇꯦ ꯕꯤꯠꯀ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯗꯨꯗ ꯕꯣꯏꯅ ꯑꯁꯦꯡꯕ ꯕꯤꯠꯀ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯋꯥꯅꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒꯁꯦ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯣꯏꯁꯦ ꯂꯩꯌꯨ ꯑꯗꯨꯝ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯅꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯣ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯁꯣꯝꯗꯅ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯈꯔ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯂꯝꯕꯤꯗ ꯊꯣꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯋꯥꯏꯗ ꯆꯥꯛ ꯇꯨꯝ ꯂꯥꯝꯃꯤ ꯑꯩꯗꯤ ꯅꯣꯏꯗꯤ ꯂꯥꯝꯗ꯭ꯔꯣ ꯔꯥꯙꯥꯅ ꯑꯩꯁꯨ ꯂꯥꯝꯃꯤ ꯑꯁꯤꯒꯤ ꯀꯥꯟꯇꯤꯟꯁꯤꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦ ꯊꯣꯏ ꯂꯥꯛꯑꯣꯍꯦ ꯃꯗꯨꯗ ꯊꯣꯏꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯔꯨꯁꯦ ꯑꯩꯁꯨ ꯌꯥꯝ ꯂꯥꯝꯃꯤ ꯑꯗꯨ ꯀꯨꯏꯒꯨꯝꯁꯤꯀꯣ ꯌꯨꯝ ꯍꯟꯕ ꯊꯦꯡꯈꯤꯅꯦꯕ ꯑꯁꯣꯝꯗꯅ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯐꯝꯂꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯊꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯣꯅꯤꯅ ꯏꯇꯥꯎ ꯑꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯂꯥꯛꯑꯦꯍꯦ ꯑꯁꯤꯗꯤ ꯐꯖꯕꯅꯦ ꯏꯇꯥꯎ ꯌꯦꯡꯉꯣ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥ ꯀꯔꯥꯏꯅꯣꯅꯦ ꯑꯣ ꯎꯔꯦ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯇꯣꯅꯤ ꯅꯣꯏ ꯑꯗꯥꯏꯗꯒꯤꯔꯣ ꯁꯤꯕꯣ ꯃꯥꯅꯦ ꯑꯩꯈꯣꯏ ꯑꯗꯥꯏꯗꯒꯤꯅꯦ ꯃꯃꯤꯡꯅ ꯊꯣꯏ ꯀꯧꯕꯅꯦ ꯑꯣ ꯊꯣꯏ ꯍꯥꯏꯕ ꯐꯖꯩꯕꯣ ꯃꯤꯡꯁꯨ ꯐꯖꯩ ꯃꯁꯛꯁꯨ ꯐꯖꯩꯅꯦ ꯍꯣꯏ ꯍꯦꯟꯗꯣꯛꯈꯤꯗꯣꯔꯦ ꯀꯧꯒꯗ꯭ꯔꯣ ꯍꯣꯏ ꯑꯩ ꯀꯧꯒꯦ ꯇꯥꯎ ꯊꯣꯏ ꯅꯪ ꯀꯣꯂꯦꯖ ꯍꯜꯂꯛꯏꯔꯣ ꯍꯩꯃꯥ ꯇꯥ ꯇꯣꯅꯤ ꯑꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯗ ꯋꯥꯔꯦꯅ ꯀꯥꯟꯇꯤꯟꯗꯒꯤ ꯀꯩꯅꯣꯝꯃ ꯆꯥꯁꯤꯅ ꯆꯪꯉꯨꯁꯤꯅ ꯇꯧꯔꯤꯅꯦ ꯑꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯆꯪꯉꯝꯃꯣ ꯑꯩꯈꯣꯏꯁꯨ ꯆꯪꯉꯛꯑꯒꯦ ꯍꯣꯏ ꯗꯥ ꯇꯣꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯀꯥꯟꯇꯤꯟꯗ ꯆꯪꯈꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯏꯇꯥꯎ ꯑꯁꯤ ꯑꯩꯒꯤ ꯁꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯂꯩꯒꯗꯣꯏꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯁꯣꯏꯗꯅ ꯌꯥꯅꯅꯕ ꯁꯤꯟꯒꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯥꯟꯇꯤꯟꯗ ꯆꯪꯂꯒ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯃꯗꯨꯗ ꯅꯟꯗꯣꯅ ꯌꯥꯏꯅꯦ ꯂꯥꯛꯑꯣ ꯆꯥꯔꯨꯁꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯩꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯡꯍꯧꯅꯕ ꯂꯥꯛꯑꯣꯍꯦ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯂꯥꯛꯑꯣ ꯑꯩ ꯂꯩꯊꯒꯦꯁꯦ ꯑꯁꯣꯝꯗꯅ ꯀꯥꯟꯇꯤꯟ ꯃꯅꯨꯡꯗ ꯊꯥꯅꯤꯜ ꯍꯣꯏꯁꯨ ꯑꯆꯥꯄꯣꯠ ꯆꯥꯔꯤꯉꯩ ꯊꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯊꯥꯅꯤꯜꯅ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯥꯔꯨꯟꯅ ꯏꯇꯥꯎ ꯊꯥꯅꯤꯜ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯌꯦꯡꯒ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯏꯉꯛ ꯉꯛꯅ ꯍꯥ ꯀꯩꯗꯧ ꯏꯇꯥꯎ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯀꯩꯅꯣ ꯏꯇꯥꯎꯁꯤ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤ ꯎꯕꯗ ꯀꯔꯤ ꯐꯥꯎꯕꯅꯣ ꯀꯩꯅꯣ ꯃꯪꯂꯤꯗꯨꯅ ꯃꯗꯨꯗ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯏꯇꯥꯎ ꯃꯁꯤ ꯂꯩꯁꯥꯕꯤꯁꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯃꯥꯁꯤ ꯌꯥꯝꯅ ꯉꯥꯎꯖꯩꯌꯦꯕ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯑꯁꯦꯡꯕ꯭ꯔꯣ ꯏꯇꯥꯎꯅꯕꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯈꯪꯅꯧꯋꯣ ꯑꯩ ꯀꯧꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯊꯣꯏ ꯅꯪ ꯀꯔꯤ ꯆꯥꯔꯝꯃꯤꯅꯣ ꯗꯥ ꯕꯥꯔꯨꯟ ꯅꯣꯏꯁꯨ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯥꯔꯝꯃꯤꯅꯦ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯁꯤꯗ ꯃꯣꯏ ꯃꯅꯥꯛꯇ ꯐꯝꯂꯨꯁꯦ ꯊꯣꯏ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤ ꯅꯣꯏ ꯑꯆꯥꯄꯣꯠꯇꯣ ꯂꯩꯕꯤꯒꯦꯌꯦ ꯅꯣꯏ ꯀꯩ ꯆꯥꯅꯤꯡꯒꯦ ꯃꯗꯨꯗ ꯊꯣꯏꯅ ꯅꯣꯏ ꯏꯇꯥꯎ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯗꯥ ꯕꯥꯔꯨꯟ ꯑꯗꯨꯗ ꯕꯥꯔꯨꯟꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯗꯨꯗ ꯊꯣꯏꯅ ꯑꯣ ꯅꯣꯏ ꯏꯇꯥꯎꯁꯤꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯕꯣꯇꯜꯅ ꯊꯨꯝꯂꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯅ ꯍꯣꯏ ꯃꯥꯅꯦ ꯉꯁꯥꯏ ꯊꯦꯡꯅꯕꯗꯨ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯔꯝꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯅꯕꯥꯅꯤꯗꯤ ꯍꯥꯟꯅ ꯈꯪꯉ ꯂꯩꯔꯝꯃꯤꯅꯦ ꯊꯥꯅꯤꯜꯅ ꯉꯁꯥꯏꯗ ꯊꯦꯡꯅꯕꯅꯤꯗ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯂꯤꯒꯦ ꯆꯥꯔꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯈ꯭ꯔꯣ ꯃꯗꯨꯗ ꯔꯥꯅꯤꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯒꯦ ꯑꯩ ꯍꯥꯏꯔꯨꯔꯒꯦꯀꯣ ꯅꯣꯏ ꯐꯝꯂꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯀꯥꯔꯇꯤꯟ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏ ꯍꯣꯏꯒ ꯊꯥꯅꯤꯜ ꯍꯣꯏꯒ ꯂꯩꯔꯝꯕꯗꯨꯗ ꯇꯣꯅꯤꯅ ꯍꯥꯏ ꯁꯤꯗꯤ ꯀꯃꯥꯏꯅ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯦꯅ ꯑꯗꯨꯒ ꯃꯣꯏ ꯑꯇꯣꯞꯄꯒ ꯐꯝꯃꯤꯟꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯊꯣꯏ ꯅꯪꯒ ꯐꯝꯃꯤꯟꯅꯔꯤꯗꯨꯅ ꯀꯅꯥꯅꯣ ꯃꯗꯨꯗ ꯊꯣꯏꯅ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯗꯥ ꯇꯣꯅꯤ ꯑꯩꯗꯤ ꯅꯣꯏ ꯆꯪꯂꯛꯀꯅꯤ ꯍꯥꯏꯔꯒ ꯆꯪꯂꯛꯇꯕꯗꯨꯗ ꯆꯪꯂꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯆꯥꯔꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯆꯠꯂꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯗꯨꯗ ꯅꯟꯗꯣꯅ ꯍꯣꯏ ꯆꯠꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯒ ꯊꯣꯛꯈꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯥꯔꯨꯟꯅ ꯊꯣꯏ ꯑꯁꯤꯒꯤ
ꯅꯣꯏꯒꯤ ꯃꯅꯤꯡꯒꯤ ꯇꯣꯅꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯂꯩꯀꯥꯏꯅꯁꯨ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯅꯤ ꯃꯗꯨꯗ ꯊꯣꯏꯅ ꯍꯣꯏ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯃꯥꯁꯦ ꯉꯁꯥꯏ ꯑꯩꯅ ꯀꯥꯟꯇꯤꯟ ꯆꯪꯂꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯆꯪꯂꯛꯀꯦꯅ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯆꯪꯂꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯁꯨ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯤꯒꯤ ꯃꯤꯁꯦ ꯍꯥꯏ ꯅꯛꯁꯤꯟꯅꯔꯨꯅꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯥꯜꯂꯤ ꯐꯔꯦꯁꯦ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯅꯣꯏ ꯒꯥꯔꯤ ꯌꯧꯔꯛꯄ꯭ꯔꯣ ꯃꯗꯨꯗ ꯔꯥꯙꯥꯅ ꯑꯩꯈꯣꯏꯗꯤ ꯕꯁꯇ ꯂꯥꯛꯑꯦ ꯒꯥꯔꯤꯒ ꯌꯧꯔꯛꯇꯦꯗ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯒꯥꯔꯤ ꯌꯧꯔꯛꯇꯦ ꯍꯥꯏꯔꯤꯁꯤ ꯊꯥꯅꯤꯜ ꯅꯪꯅ ꯈꯔ ꯊꯤꯟꯕꯤꯔꯝꯃꯣꯗꯅ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯍꯣꯏ ꯌꯥꯏꯌꯦ ꯊꯤꯜꯂꯝꯃꯒꯦ ꯑꯗꯨ ꯅꯣꯏ ꯊꯣꯛꯑꯝꯃꯣ ꯑꯩ ꯀꯥꯟꯇꯤꯟꯒꯤ ꯁꯦꯟꯁꯦ ꯄꯤꯊꯣꯛꯑꯝꯈꯤꯒꯦ ꯃꯗꯨꯗ ꯊꯣꯏꯅ ꯅꯣꯏ ꯊꯣꯛꯑꯝꯃꯣ ꯄꯩꯁꯥ ꯄꯤꯔꯤꯁꯦ ꯑꯩꯁꯨ ꯌꯥꯎꯈꯤꯒꯦ ꯑꯗꯨꯗ ꯔꯥꯅꯤꯅ ꯍꯣꯏ ꯍꯣꯏ ꯊꯣꯛꯂꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅ ꯊꯥꯅꯤꯜꯗ ꯁꯦꯜꯗꯣ ꯑꯩꯁꯨ ꯄꯨꯊꯣꯛꯀꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯄꯤꯈ꯭ꯔꯒꯦ ꯊꯣꯏꯅ ꯍꯣꯏ ꯑꯗꯣ ꯗꯥꯒꯤ ꯃꯤꯡꯁꯤ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯥꯅꯤꯜ ꯀꯧꯋꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯊꯣꯏ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯦ ꯗꯥ ꯑꯗꯨꯗꯤ ꯊꯣꯛꯑꯁꯦ ꯃꯣꯏꯁꯨ ꯉꯥꯏ ꯂꯩꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯅꯤꯜꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯒꯨꯅꯥꯅꯨꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯀꯥꯡꯕꯨꯗꯣ ꯄꯥꯔꯇꯤ ꯇꯧꯔꯤ ꯃꯗꯨꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯒꯨꯅꯥꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦꯃꯦ ꯁꯦ ꯁꯤ ꯊꯛꯆꯤꯜꯂꯣꯃꯦ ꯏꯇꯥꯎ ꯑꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯏꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯒ ꯀꯣꯏꯅꯔꯤ ꯆꯠꯂꯣ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯁ ꯏꯇꯥꯎ ꯒꯨꯅꯥꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯇꯥꯎꯅ ꯁꯥꯎꯗꯣꯏꯅꯣ ꯇꯧꯊꯣꯛꯁꯦ ꯇꯣꯅꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯌꯦꯡꯗꯒꯤ ꯇꯣꯅꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯪꯒꯗꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯇꯣꯅꯤꯅ ꯍꯣꯏ ꯁꯪꯒꯗꯕꯅꯤ ꯑꯩꯅꯁꯨ ꯊꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯏꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯁꯥꯎꯖꯔꯨꯅꯦꯒꯦ ꯁꯦ ꯑꯗꯨ ꯁꯔꯨꯛ ꯁꯤ ꯄꯥꯏꯁꯜꯂꯣ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯋꯥꯗ꯭ꯔꯤꯅꯤꯀꯣ ꯁꯦ ꯍꯥꯏꯔꯣ ꯁꯦ ꯊꯛꯑꯒꯦ ꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯊꯥꯅꯤꯜꯗꯣ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯁꯨ ꯊꯣꯏꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯗꯧꯔꯤꯕ ꯖꯥꯠꯂ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦꯗ ꯑꯁꯣꯝꯗꯁꯨ ꯊꯣꯏꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯍꯟꯕꯕꯨ ꯈꯣꯏꯔꯝꯖꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯗꯥ ꯊꯥꯅꯤꯜꯁꯨ ꯋꯥꯀꯤꯡ ꯂꯥꯛꯂꯝꯃꯅꯤ ꯑꯩꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯒꯦ ꯑꯁꯤ ꯈꯜꯂꯒ ꯃꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯃꯥꯒ ꯌꯨꯝ ꯊꯪꯅꯕꯤ ꯔꯥꯙꯥꯕꯨ ꯀꯧꯔꯝꯃꯤ ꯔꯥꯙꯥ ꯔꯥꯙꯥ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯦ ꯂꯥꯛꯑꯣ ꯊꯣꯏꯅ ꯀꯧꯕꯗꯨ ꯇꯥꯕꯗꯒꯤ ꯔꯥꯙꯥꯗꯣ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ ꯊꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯃꯤꯟꯅꯈꯤ ꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯋꯥꯀꯤꯡ ꯆꯦꯜꯂꯒ ꯂꯥꯛꯄꯗ ꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯂꯦ ꯉꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯁꯤ ꯀꯅꯥꯝꯇꯕꯨ ꯎꯗꯦꯅꯦ ꯊꯣꯏꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯣꯏꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯣꯛꯂꯒ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯉꯥꯏꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯅꯤꯜꯗꯨ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯊꯣꯏꯒ ꯔꯥꯙꯥꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯊꯥꯅꯤꯜ ꯂꯩꯔꯝꯕꯗꯨꯗ ꯔꯥꯙꯥꯅ ꯊꯣꯏ ꯅꯣꯏꯗ ꯊꯥꯅꯤꯜꯁꯤ ꯂꯩꯔꯦ ꯇꯨ ꯅꯪ ꯉꯥꯏꯔꯤ ꯃꯥꯜꯂꯦ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯑꯩ ꯉꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯤ ꯋꯥꯀꯤꯡ ꯆꯦꯜꯂꯨꯕꯒꯤ ꯋꯥꯕꯒꯤ ꯄꯣꯊꯥꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤꯕꯗꯨ ꯊꯥꯅꯤꯜꯅꯁꯨ ꯊꯣꯏ ꯍꯣꯏꯕꯨ ꯎꯔꯝꯃꯤ ꯊꯣꯛꯂꯛꯑꯦ ꯂꯥꯏꯅ ꯆꯥꯟꯕꯤꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯕꯁꯤ ꯂꯥꯏꯅ ꯎꯕꯤꯕ ꯖꯥꯠꯅꯤ ꯀꯧꯔꯒꯦꯗ ꯍꯦꯛꯇ ꯊꯣꯏ ꯑꯝꯇ ꯉꯥꯏꯈꯣꯕ ꯊꯥꯅꯤꯜꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅ ꯍꯣꯏ ꯔꯥꯙꯥ ꯂꯥꯛꯑꯣ ꯆꯪꯉꯨꯁꯦ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯁꯤꯗ ꯂꯩꯔꯝꯃꯒꯦ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯉꯥꯏꯔꯝꯃꯒꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯊꯣꯏꯗꯣ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯗꯥ ꯊꯥꯅꯤꯜ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯕꯕꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯔꯣꯏ ꯊꯦꯡꯅꯅꯦꯕ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖꯄꯨꯗꯤ ꯂꯥꯛꯀꯅꯤ ꯀꯔꯤꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯔꯝꯃꯣ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯀꯣꯂꯦꯖꯇ ꯂꯥꯛꯑꯣ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯝꯃꯣ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯁꯦꯅ ꯇꯧꯕꯅꯤ ꯌꯥꯕ꯭ꯔꯣ ꯊꯣꯏꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯏ ꯄꯤꯔꯝꯒꯦ ꯌꯥꯏꯌꯦ ꯗꯥ ꯊꯥꯅꯤꯜꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯏꯔꯝꯃꯒꯦ ꯊꯥꯅꯤꯜꯁꯨ ꯅꯣꯛꯂꯒ ꯍꯣꯏꯁꯦ ꯐꯣꯟꯁꯤꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯅꯝꯕꯔꯗꯣ ꯂꯧꯅꯔꯒ ꯊꯣꯏ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯊꯧꯕꯗꯨ ꯊꯥꯅꯤꯜꯕꯨ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯊꯥꯅꯤꯜ ꯏꯇꯥꯎ ꯂꯣꯏꯔꯕ ꯅꯪꯕꯣ
ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯁꯅꯥꯅ ꯊꯧꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯏꯕꯨꯡ ꯑꯊꯧꯕ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯗꯤ ꯀꯣꯛ ꯆꯪꯂꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯏꯃꯨꯡꯗ ꯍꯣꯏ ꯏꯃꯥ ꯆꯪꯂꯛꯀꯦ ꯑꯗꯣ ꯏꯇꯥꯎꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯆꯪꯂꯛꯑꯣ ꯍꯣꯏ ꯏꯃꯥ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯊꯥꯅꯤꯜꯒꯤ ꯀꯥ ꯌꯧꯔꯛꯂꯒ ꯏꯇꯥꯎ ꯅꯪ ꯂꯣꯏꯔꯕꯣ ꯑꯩ ꯂꯥꯛꯑꯦꯍꯦ ꯂꯣꯏꯔꯦ ꯉꯥꯛꯇ ꯐꯝꯃꯨꯁꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯇꯣꯛꯇ ꯉꯥꯏꯔꯤꯌꯦ ꯂꯣꯏꯔꯦ ꯆꯠꯂꯛꯑꯣ ꯕꯥꯔꯣꯟꯁꯨ ꯍꯧꯈꯤꯗꯧꯔꯤꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯈꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯀꯣꯂꯦꯖ ꯌꯧꯔꯛꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯅ ꯊꯥꯅꯤꯜꯕꯨ ꯀꯣꯂꯦꯖꯇ ꯉꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅ ꯂꯥꯛꯇ꯭ꯔꯕꯖꯥꯠꯂꯅꯦ ꯗꯥ ꯊꯥꯅꯤꯜꯗꯨꯕꯣ ꯑꯩꯕꯨ ꯐꯣꯟ ꯇꯧꯁꯤꯔꯅꯦ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯁꯤ ꯈꯜꯂꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯊꯥꯅꯤꯜꯗ ꯐꯣꯟ ꯇꯧꯔꯤ ꯆꯠꯂꯦ ꯍꯜꯂꯣ ꯗꯥ ꯊꯥꯅꯤꯜ ꯑꯩꯅꯦ ꯊꯣꯏꯅꯦ ꯀꯣꯂꯦꯖ ꯂꯥꯛꯑꯕꯣ ꯑꯩ ꯂꯝꯄꯥꯛꯇ ꯂꯩꯌꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯊꯝꯅꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯐꯝꯂꯒ ꯉꯥꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯙꯥꯒ ꯔꯥꯅꯤꯒꯁꯨ ꯂꯥꯛꯂꯤ ꯃꯗꯨꯗ ꯔꯥꯙꯥꯅ ꯑꯩꯈꯣꯏꯒꯁꯤ ꯉꯥꯏꯔꯝꯗꯦꯀꯣ ꯉꯁꯤꯗꯤ ꯅꯨꯄꯤꯁꯦ ꯔꯥꯅꯤꯅ ꯉꯁꯤꯗꯤ ꯀꯣꯂꯦꯖꯀ ꯉꯟꯇꯥꯅ ꯑꯩꯈꯣꯏꯒ ꯍꯧꯗ ꯃꯈꯩ ꯀꯥꯔꯝꯃꯤꯁꯤꯕꯨ ꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯃꯗꯨꯗ ꯊꯣꯏꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯊꯥꯅꯤꯜꯅ ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯕꯅꯤꯗ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯙꯥꯅ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨ ꯀꯔꯤ ꯋꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯗꯨꯗ ꯔꯥꯅꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯊꯣꯛ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ ꯊꯣꯏ ꯃꯗꯨꯗ ꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯣꯏꯗ ꯅꯣꯏꯅ ꯍꯦꯛ ꯈꯪꯕꯤꯔꯦꯍꯦ ꯃꯗꯨꯗ ꯔꯥꯅꯤꯅ ꯑꯃꯨꯛ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯣꯏꯖꯔꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯂꯝꯃꯒꯦꯀꯣ ꯅꯪ ꯉꯥꯏꯍꯧꯈꯣꯏ ꯃꯗꯨꯗ ꯊꯣꯏꯅ ꯍꯣꯏ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯈꯤꯒꯦ ꯅꯣꯏ ꯆꯪꯉꯝꯃꯣ ꯔꯥꯅꯤꯅ ꯉꯥꯏꯍꯧꯔꯣ ꯆꯪꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯆꯪꯈꯤ ꯃꯈꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯥꯅꯤꯜꯁꯨ ꯂꯥꯛꯂꯤ ꯊꯣꯏ ꯀꯌꯥꯝ ꯀꯨꯏꯔꯕ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯗꯥꯗꯤ ꯀꯣꯂꯦꯖ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯁꯨ ꯕꯥꯔꯨꯟꯒ ꯊꯧꯕꯒꯗꯣ ꯀ꯭ꯂꯥꯁ ꯆꯪꯍꯜꯂꯝꯃꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯦ ꯑꯗꯣ ꯗꯥ ꯊꯥꯅꯤꯜ ꯀꯔꯤ ꯋꯥꯅꯣ ꯉꯁꯥꯏ ꯗꯥꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯨꯕꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯇꯥꯔꯒ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯊꯣꯏ ꯁꯥꯎꯔꯣꯏꯌꯦ ꯍꯥꯏꯔꯒꯦ ꯇꯥꯔꯣꯁꯦ ꯑꯩꯁꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯇ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯣ ꯗꯥ ꯊꯥꯅꯤꯜ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯔꯣ ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯌꯥꯕ꯭ꯔꯥ ꯊꯣꯏ ꯌꯥꯏꯌꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯏꯀꯥꯏꯗꯨꯅ ꯊꯣꯏꯗꯣ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯊꯣꯏꯕꯨ ꯌꯦꯡꯂꯒ ꯊꯣꯏ ꯀꯣꯂꯦꯖ ꯁꯨꯇꯤꯗ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯃꯗꯨꯗ ꯊꯣꯏꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯒꯨꯅꯥꯅꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯊꯣꯏ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯅꯣꯏ ꯁ꯭ꯋꯥꯏꯁꯤ ꯌꯥꯝ ꯍꯣꯡꯂꯝꯃꯦꯀꯣ ꯅꯍꯥꯟꯋꯥꯏꯒ ꯅꯠꯇ꯭ꯔꯦ मरुदा टोनीना होंगलबने इताव अदो इताव गुनानो थुदु लाकपा मतम ओइरे इताव अदुदी ngaksi ekta hayoroko aina haibu wado nang kauni mरुदा टोनीना होय होय हागे के तरोगे ताव लापुला दिना हेक्ता हायरा तौनी गुनानो ना इताव नोइ लापुर यंगो चखिबनगा हानगनिको मरुदा भोइना होय होय इताव येंगे असोमदना कॉलेज सुटी थारगा थोइदो थालिनना युमलोमदा थिलकलमी दा थानिल यारनी आई सिदगी दुम लेहौरगे याराद्रो युमफाउ थिलमगेदना यारनी सिदा दुम लेहौरगे युम ताना थिलमबदो नुंगाइतेबा होय होय फरे फरे अदुदी खामगेको अदुदी दा थानिल आई अमु लेहौरगे होय होय आई होरेन फोन तौरतुनिको होय तौरो फजना चलुको होयदा बाय 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 असुमना थानिलदु थोइबु थिलमलगा मयुम लोमदा सत्खी मसिगी मतुंग थोइना युम लोमदा असुम लाकपदा
ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯟꯗꯣꯅ ꯏꯇꯥꯎ ꯊꯣꯏꯔꯛꯑꯦꯍꯦ ꯃꯗꯨꯗ ꯒꯨꯅꯥꯅꯣꯗꯨ ꯍꯔꯥꯎꯅ ꯀꯗꯥꯏꯅꯣ ꯑꯁ ꯐꯗꯤ ꯐꯖꯩꯍꯦ ꯇꯣꯅꯤ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯑꯩ ꯀꯧꯒꯦꯀꯣ ꯊꯣꯏ ꯊꯣꯏ ꯅꯪ ꯀꯣꯂꯦꯖ ꯍꯜꯂꯛꯏꯔꯣ ꯍꯩꯃꯥ ꯗꯥ ꯇꯣꯅꯤ ꯅꯣꯏ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯑꯩꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯑꯦ ꯗꯥ ꯇꯣꯅꯤ ꯑꯩꯗꯤ ꯀꯩꯒꯤ ꯉꯥꯏꯔꯤꯕ ꯅꯣꯏꯗꯤ ꯑꯁ ꯁꯨꯝ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯁꯨꯝ ꯉꯥꯏꯔꯝꯕꯅꯦ ꯀꯔꯤ ꯋꯥꯅꯣ ꯗꯥ ꯇꯣꯅꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯒꯨꯅꯥꯅꯣꯁꯦ ꯇꯨ ꯑꯥꯗꯒꯤꯁꯦ ꯑꯁꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤ ꯑꯗꯣ ꯅꯪ ꯌꯥꯔꯣ ꯍꯥꯏꯕꯕꯨ ꯀꯩ ꯈꯜꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯍꯧꯖꯤꯛ ꯄꯤꯔꯝꯃꯣ ꯇꯣꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ ꯗꯥ ꯇꯣꯅꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯣꯀꯣ ꯑꯩꯗꯤ ꯈꯪꯅꯖꯕ ꯃꯤ ꯂꯩꯖꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ ꯗꯥ ꯇꯣꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯃꯤ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗꯨ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯁ ꯀꯔꯤꯅꯣ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯇꯝꯂꯤꯗꯨꯁꯤꯕꯣ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯁꯣꯝꯗ ꯒꯨꯅꯥꯅꯣꯗꯨ ꯈꯧꯔꯥꯡꯅ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯒꯨꯅꯥꯅꯣꯅ ꯀꯔꯤ ꯄꯥꯎꯈꯨꯝꯕꯨ ꯄꯤꯔꯛꯑꯒꯕ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯔꯝꯃꯦ ꯇꯣꯅꯤꯗꯨ ꯇꯟꯅ ꯇꯟꯅ ꯍꯥꯏꯒꯗꯕꯕꯨ ꯇꯟꯕꯨ ꯇꯜꯂꯦꯗ ꯏꯇꯥꯎ ꯒꯨꯅꯥꯅꯣꯗꯨ ꯏꯉꯛ ꯉꯛꯅ ꯀꯔꯤꯒꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯏꯇꯥꯎ ꯇꯣꯅꯤꯗꯨ ꯉꯥꯡꯅꯤꯡꯗ ꯈꯨꯝꯂꯛꯏ ꯊꯣꯏꯗꯨ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯔꯝꯃꯦꯗ ꯏꯇꯥꯎ ꯑꯩꯅ ꯅꯪꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯂꯨꯕꯗ ꯌꯥꯔꯝꯗ꯭ꯔꯦꯗ ꯁꯥꯎꯔꯒꯕꯨ ꯆꯠꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯨꯅꯥꯅꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯥ ꯌꯥꯗ꯭ꯔꯦꯕ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯈꯤꯒꯦ ꯀꯥꯟꯗꯦ ꯆꯠꯁꯤꯜꯂꯛꯑꯣ ꯇꯣꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯆꯠꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯥꯅꯤꯜꯒ ꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯐꯥꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯨ ꯄꯠꯇꯅ ꯅꯨꯡꯁꯤꯅꯈꯤ ꯅꯣꯡꯃ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯊꯣꯏꯗ ꯒꯨꯅꯥꯅꯣꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯈꯤ ꯊꯣꯏ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯊꯣꯏꯗꯨ ꯈꯔ ꯍꯥꯏꯅꯗꯅ ꯀꯔꯤ ꯂꯩꯔꯒꯦ ꯇꯥ ꯒꯨꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯝꯃꯣ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯎꯈꯨꯝ ꯀꯔꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯗꯤ ꯅꯪ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦꯅ ꯑꯃꯨꯛꯀ ꯇꯥꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯇꯥꯔꯣꯀꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯤ ꯁꯤ ꯌꯥꯔꯦꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏꯗꯨ ꯁꯥꯎꯅ ꯆꯠꯀꯦ ꯇꯧꯕꯗ ꯒꯨꯅꯥꯅꯣꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯊꯣꯏ ꯉꯥꯏꯈꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯣꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯍꯥꯏꯔꯒ ꯒꯨꯅꯥꯅꯣꯅ ꯊꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯑꯗꯨꯒ ꯒꯨꯅꯥꯅꯣꯅ ꯂꯥꯎ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯐꯥꯔꯗꯕꯅꯤ ꯇꯣꯅꯦ ꯅꯟꯗꯣ ꯂꯥꯎ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕꯤꯁꯤ ꯐꯥꯔꯁꯤ ꯃꯗꯨꯗ ꯅꯟꯗꯣꯅ ꯌꯥꯏꯅꯦ ꯐꯥꯁꯤ ꯍꯥꯏꯔꯗꯤ ꯑꯩ ꯂꯥꯛꯑꯦꯍꯦ ꯏꯇꯥꯎ ꯃꯗꯨꯗ ꯊꯣꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯥ ꯇꯣꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯅꯟꯗꯣꯅ ꯍꯥꯏ ꯂꯥꯎꯗ꯭ꯔꯒ ꯀꯥꯟꯅꯔꯣꯏ ꯏꯇꯥꯎ ꯆꯤꯡꯂꯣꯏ ꯅꯪꯕꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯔꯨꯟꯗꯨ ꯏꯔꯨꯖꯕ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯕꯥꯔꯨꯟꯅ ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯅ ꯊꯨꯅꯤꯅꯦ ꯍꯦ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯑꯣ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯃꯗꯨꯗ ꯅꯟꯗꯣꯅ ꯁꯛ ꯌꯥꯝꯅ ꯀꯦꯡꯅ ꯀꯗꯣꯝꯗꯒꯤꯅꯣ ꯑꯁꯤꯅ ꯍꯤꯔꯣꯅꯤꯀꯣ ꯆꯠꯂꯨ ꯅꯊꯧ ꯃꯗꯨꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯌꯥꯝ ꯐꯨꯅꯤꯡꯗꯦ ꯃꯗꯨꯗ ꯊꯣꯏꯅ ꯄꯥꯈꯠꯅ ꯗꯥ ꯕꯥꯔꯨꯟ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯊꯣꯏ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯕꯨꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯊꯥꯅꯤꯜꯁꯨ ꯂꯥꯛꯑꯦ ꯇꯨ ꯊꯥꯅꯤꯜ ꯂꯥꯛꯑꯣ ꯁꯣꯝꯗ ꯁꯤꯗ ꯂꯩꯔꯦ ꯊꯥꯅꯤꯜ ꯂꯥꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯥꯎꯅ ꯊꯣꯏ ꯅꯪ ꯗꯥ ꯂꯥꯛꯑꯦ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯇꯧꯁꯦ ꯑꯁꯨꯝꯅ ꯊꯥꯅꯤꯜꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯩꯅꯣ ꯑꯩꯈꯣꯏ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯆꯦꯟꯖꯍꯧꯔꯒꯦꯗ ꯑꯁꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯊꯥꯗꯣꯛꯑꯣꯏ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯥꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯦ ꯅꯣꯏꯅ ꯊꯤꯡꯅꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯀꯣ ꯃꯗꯨꯗ ꯊꯥꯅꯤꯜꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯗꯣꯛꯑꯣꯗꯅ ꯅꯣꯏ ꯌꯥꯗ꯭ꯔꯦꯀꯣ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯂꯩꯔꯝꯃꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯌꯨꯡꯕ ꯁꯝꯕꯜ ꯆꯩ ꯑꯃ ꯐꯨꯛꯂꯒ ꯒꯨꯅꯥꯅꯣ ꯍꯣꯏꯗ ꯀꯟꯊꯔꯛꯂꯤ
ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯁ ꯅꯥꯏꯍꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯦ ꯆꯦꯜꯂꯔꯣꯁꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩꯒꯤ ꯆꯦꯜꯂꯦꯀꯣ ꯑꯁꯨꯝꯅ ꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯗ ꯊꯣꯏꯗꯣ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯗꯨꯗ ꯊꯥꯂꯤꯅ ꯅꯣꯏꯀꯣ ꯍꯧꯅꯨꯍꯦ ꯁꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯔꯤꯜ ꯃꯇꯥꯁꯤꯡꯁꯤꯒ ꯃꯤꯀꯤꯊꯤꯁꯤꯡꯁꯤꯗꯤ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯏ ꯀꯌꯥꯝ ꯁꯣꯛꯀꯦ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯗ ꯗꯥꯊꯥꯅꯤꯟ ꯗꯥꯕ꯭ꯔꯨꯟ ꯅꯆꯟꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯗꯥ ꯕꯣꯔꯤꯟꯕꯨ ꯊꯥꯒꯠꯆꯔꯤ ꯗꯥꯊꯥꯅꯤꯟ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯇꯥꯟ ꯆꯥꯔꯨꯕꯅꯤꯗ ꯑꯩꯅ ꯏꯔꯨ ꯂꯨꯕ ꯊꯣꯛꯂꯛꯄꯗ ꯃꯗꯨꯗ ꯎꯕꯅꯤ ꯑꯩꯅ ꯊꯥꯅꯤꯟꯕꯨꯁꯨ ꯀꯧꯕꯅꯤꯗ ꯃꯇꯥꯡꯗꯨꯗ ꯊꯥꯅꯤꯟꯅ ꯐꯔꯦꯁꯦ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯗꯥꯊꯥꯅꯤꯟ ꯑꯁꯨꯝꯅ ꯊꯥꯅꯤꯟꯅ ꯌꯨꯝꯗ ꯊꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯊꯥꯅꯤꯟꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯅ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯕꯕꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯃꯄꯥ ꯆꯥꯎꯕꯅ ꯀꯗꯥꯏ ꯄꯤꯔꯣ ꯕꯕꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯉꯁꯤꯗꯤ ꯏꯆꯥꯅ ꯊꯣꯡꯅꯤꯡꯕꯕꯥ ꯍꯦꯛꯇ ꯊꯣꯡꯂꯣ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯍꯣꯏ ꯕꯕꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯊꯥꯅꯤꯟ ꯊꯣꯔꯛꯂꯒ ꯑꯗꯨꯒ ꯃꯄꯥꯗ ꯕꯕꯥ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯉꯔꯥꯡꯒꯤ ꯄꯣꯠ ꯈꯔ ꯂꯥꯛꯀꯗꯕ ꯂꯩꯔꯤ ꯂꯥꯏꯖꯥ ꯁꯪꯒꯣꯝ ꯄꯣꯔꯛꯑꯣ ꯇꯥꯆꯧꯒꯤ ꯄꯨꯔꯛꯑꯦ ꯇꯥꯆꯧ ꯁꯦ ꯇꯥꯆꯧ ꯑꯩ ꯆꯥꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯏꯃꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯒꯨꯅꯥꯅꯣ ꯍꯣꯏ ꯄꯥꯔꯇꯤꯗꯨ ꯊꯣꯏꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯊꯣꯏꯕꯨ ꯐꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯅꯥꯅꯣꯅ ꯍꯩ ꯅꯣꯏ ꯅꯨꯃꯤꯠ ꯑꯅꯥꯁꯤꯡꯅ ꯂꯩꯌꯨꯀꯣ ꯊꯣꯏꯗꯣ ꯀꯣꯂꯦꯖ ꯍꯜꯂꯛꯑꯅꯤ ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯣꯅꯤ ꯅꯪꯅ ꯑꯦꯛꯁꯟ ꯇꯧꯒꯗꯕ ꯑꯩꯈꯣꯏꯕꯨ ꯁꯥ ꯁꯟꯒꯨꯝꯅ ꯐꯨꯍꯟꯈꯤꯕꯒꯤ ꯂꯃꯟ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯡꯒꯗꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯅꯤꯅ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯑꯁ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯦꯕ ꯅꯍꯥꯟꯁꯨ ꯆꯩ ꯆꯥꯒꯗꯕ ꯈꯤꯇꯪ ꯉꯥꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯨꯅꯥꯅꯣꯅ ꯀꯩꯗꯧꯔꯒꯦ ꯇꯣꯅꯤ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯇꯣꯅꯤꯅ ꯑꯩ ꯀꯩꯝ ꯇꯧꯗꯦꯗ ꯏꯇꯥꯎ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯗꯨ ꯂꯥꯛꯂꯦ ꯃꯗꯨ ꯎꯕꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯇꯣꯅꯤ ꯊꯣꯏ ꯂꯥꯛꯑꯦꯍꯦ ꯅꯪ ꯊꯧꯔꯥꯡ ꯇꯧꯔꯣꯏ ꯀꯗꯥꯏ ꯍꯣꯏ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯃꯨꯛ ꯆꯠꯂꯣ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯃꯤ ꯆꯠꯂꯣ ꯍꯩ ꯃꯗꯨꯗ ꯇꯣꯅꯤꯅ ꯍꯣꯏꯕ ꯊꯣꯏ ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯕ ꯇꯣꯅꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯗꯨ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯇꯥ ꯇꯣꯅꯤ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯊꯦꯡꯂꯦ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯅꯕꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯀꯣ ꯅꯪ ꯅꯕꯨꯡꯕꯨꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯊꯣꯏ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯇꯥ ꯇꯣꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯇꯨꯡꯗꯒꯤ ꯅꯟꯗꯣꯅ ꯔꯨꯃꯥꯜꯗ ꯄꯪꯊꯅꯕ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛꯇꯨ ꯍꯩꯖꯤꯜꯂꯒ ꯊꯣꯏꯒꯤ ꯅꯥꯇꯣꯟꯗ ꯃꯦꯟꯁꯤꯜꯂꯒ ꯋꯥꯟꯊꯍꯜꯂꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯍꯩ ꯊꯧꯔꯣ ꯈꯔ ꯊꯨꯅ ꯊꯧꯔꯣꯅꯦ ꯃꯤ ꯈꯪꯉꯛꯄ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯊꯣꯏꯕꯨ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯒꯤ ꯌꯨꯝꯗ ꯊꯣꯏꯕꯨ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯊꯣꯏꯒꯤ ꯃꯃꯥꯅ ꯑꯁꯨꯛ ꯊꯦꯡꯅꯕꯁꯤ ꯐꯥꯎꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯄꯥꯝꯕꯣꯝꯅ ꯄꯥꯝꯕꯣꯝ ꯆꯣꯡꯕꯅꯦ ꯑꯩ ꯂꯩꯇꯥꯐꯝ ꯑꯝꯇ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯇꯥꯔꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏ ꯅꯆꯦꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯐꯣन ꯇꯧꯔꯤꯅꯤ ꯄꯥꯏꯔꯛꯇꯦ ꯏꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯆꯤꯜꯂꯝꯗꯧꯕ ꯃꯥꯜꯂꯦ ꯏꯃꯥ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯉꯥꯏꯔꯁꯦ ꯏꯃꯥ ꯍꯣꯏ ꯑꯗꯨꯝꯅ ꯉꯥꯏꯔꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯇꯥꯈꯤꯗ꯭ꯔꯦꯗ ꯅꯤꯉꯣꯜ ꯄꯣꯛꯄꯁꯦ ꯑꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯍꯥꯏ ꯌꯦꯡꯉꯣꯏ ꯏꯃꯥ ꯆꯥꯛ ꯊꯤꯔꯒꯦ ꯆꯥꯛ ꯀꯠꯊꯣꯛꯂꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯆꯥꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒꯁꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯉꯥꯏꯕꯗ ꯂꯥꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯥꯈꯠꯅꯗꯨꯅ ꯊꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯒꯨꯅꯥꯅꯣꯅ ꯊꯣꯏ ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯗꯅ ꯑꯩꯒꯤ ꯑꯣꯏꯇꯥꯔꯦ ꯅꯠꯇ꯭ꯔ ꯏꯇꯥꯎꯁꯤꯡ ꯃꯗꯨꯗ ꯅꯟꯗꯣꯅ ꯃꯥꯅꯦ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯣꯛꯂꯤ ꯃꯗꯨꯗ ꯊꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯇꯥ ꯒꯨꯅꯥꯅꯣ
ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯣ ꯑꯁꯨꯝꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯅ ꯈꯜꯂꯣꯕ ꯃꯗꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯒꯤ ꯃꯁꯝ ꯄꯥꯏꯔꯒ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯥꯏꯒꯠꯂꯤꯕꯗꯣ ꯑꯗꯨꯒꯤ ꯂꯃꯟꯉꯁꯤ ꯈꯨꯝꯂꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯁꯔꯥꯛ ꯇꯝꯈꯤ ꯑꯁꯨꯝꯅ ꯊꯣꯏꯕꯨ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯅꯨꯃꯤꯠ 8ꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯔꯥꯛ ꯇꯝꯈꯤ ꯁꯣꯝꯗꯅ ꯊꯣꯏ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯛꯂꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯈꯤꯗꯦ ꯄꯥꯎ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯊꯣꯏ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯥꯅꯤꯜꯗꯣ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯎꯪꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯁꯅꯥꯅ ꯃꯈꯣꯏ ꯕꯕꯥ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯆꯥꯎ ꯊꯛꯎꯁꯨ ꯌꯥꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯀꯣ ꯃꯥꯁꯨ ꯃꯥꯒ ꯈꯪꯅꯖꯕꯤꯗꯣ ꯃꯥꯡꯈꯤꯕꯗꯨꯗ ꯇꯧꯖꯔꯤꯕꯅꯤ ꯑꯩ ꯌꯦꯡꯉꯣꯏ ꯑꯩ ꯊꯕꯛ ꯆꯠꯂꯧꯈꯤꯒꯦ ꯅꯆꯥꯅꯨꯄꯥꯗꯣ ꯊꯦꯝꯗꯅ ꯅꯧꯗꯅ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯔꯝꯃꯨ ꯃꯁꯥꯗꯣ ꯁꯣꯟꯊꯈꯤꯅꯤꯀꯣ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯃꯄꯥꯗꯣ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯊꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ ꯂꯣꯏꯔꯒ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯅꯥꯅꯣꯅ ꯍꯥꯏ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯨꯝ ꯀꯨꯏꯅ ꯊꯝꯂꯛꯑꯗꯤ ꯃꯁꯤ ꯈꯪꯅꯔꯛꯄ ꯌꯥꯏꯅꯦ ꯃꯗꯨꯗ ꯅꯟꯗꯣꯅ ꯍꯣꯏ ꯆꯨꯝꯃꯦ ꯇꯥꯎ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯍꯣꯏ ꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯄꯨꯟꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯅꯟꯗꯣꯅ ꯊꯣꯏ ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯇꯥꯔꯦ ꯁꯥꯎꯅꯨꯀꯣ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯃꯗꯨꯗ ꯊꯣꯏꯅ ꯅꯣꯏꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯜꯂꯕꯁꯨ ꯑꯩꯕꯨ ꯑꯣꯠꯄꯤꯔꯕꯁꯨ ꯍꯥꯠꯄꯤꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯕ ꯊꯥꯔꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯈꯪꯉꯣ ꯃꯗꯨ ꯇꯥꯕꯗ ꯅꯟꯗꯣꯅ ꯋꯥ ꯌꯥꯏ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯌꯥꯏ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤ ꯑꯣꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯅꯋꯥ ꯂꯧꯗꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯈꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯌꯥꯔꯦ ꯑꯗꯨ ꯊꯝꯃꯣ ꯊꯣꯏ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯣꯀꯣ ꯑꯩꯅ ꯅꯊ꯭ꯋꯥꯏꯗꯣ ꯂꯥꯟꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯒꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯂꯦꯜꯂꯝꯃꯤ ꯑꯗꯨꯒ ꯎꯇꯨꯞꯅ ꯊꯣꯝꯂꯒ ꯊꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯏꯇꯥꯎ ꯁꯤꯔ ꯃꯥꯜꯂꯦ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯁꯤꯔꯦ ꯑꯗꯣ ꯃꯥꯁꯦ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯣꯏꯅ ꯐꯨꯝꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯣꯏꯕꯨ ꯐꯨꯝꯈꯤ ꯑꯁꯣꯝꯗꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯪ ꯑꯗꯨꯗ ꯊꯣꯏꯒ ꯎꯅꯔꯝꯃꯤ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯊꯣꯏ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩ ꯗꯗꯥꯕꯨ ꯉꯥꯏꯔꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯅꯪꯕꯣ ꯗꯥ ꯊꯥꯅꯤꯜ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯗꯥ ꯊꯥꯅꯤꯜꯕꯨ ꯉꯥꯏꯔꯝꯃꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯪ ꯗꯗꯥ ꯂꯩꯁꯤꯗꯤ ꯗꯥ ꯊꯥꯅꯤꯜ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯇꯣꯛꯑꯁꯤ ꯑꯩ ꯌꯥꯝꯅ ꯂꯥꯞꯄ ꯅꯈꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯡꯅꯔꯔꯣꯏ ꯑꯩ ꯈꯪꯂꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯊꯣꯏ ꯑꯩ ꯅꯪ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯉꯩꯗ ꯊꯣꯏꯗꯤ ꯑꯁꯨꯝ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯥꯞꯈꯤꯔꯝꯃꯤ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯊꯣꯏ ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯊꯣꯏ ꯅꯪ ꯉꯥꯏꯈꯨꯋꯣ ꯊꯣꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗ ꯃꯃꯥ ꯁꯅꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯏꯃꯥ ꯂꯩꯌꯦ ꯁꯦ ꯋꯥꯈꯜ ꯑꯃꯨꯛꯀ ꯇꯥꯎꯁꯦ ꯃꯗꯨꯗ ꯃꯄꯥ ꯆꯥꯎꯕꯅ ꯍꯥꯏ ꯃꯃꯥ ꯅꯪꯁꯨꯅꯦ ꯅꯆꯟꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯔꯣ ꯅꯆꯟꯅꯨꯄꯥ ꯁꯪꯕ ꯑꯣꯏꯅ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯊꯥꯔꯒꯅꯦ ꯍꯤꯞꯂꯒꯦ ꯃꯥꯕꯨ ꯁꯪꯕ ꯑꯣꯏꯅ
ꯑꯗꯨꯒ ꯏꯆꯥ ꯊꯣꯏ ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ ꯀꯔꯤ ꯃꯇꯧꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯩ ꯃꯗꯨꯗ ꯃꯃꯥ ꯁꯅꯥꯅ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯇꯨꯝꯊꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ 2-3 ꯐꯥꯔꯛꯂꯦ ꯊꯣꯏꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯈꯤꯗ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯊꯣꯏꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯇꯞꯅ ꯐꯔꯛꯂꯦ ꯊꯕꯛ ꯆꯠꯇꯨꯅ ꯑꯁꯨꯝ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯛꯈꯤ ꯑꯁꯨꯝꯅ ꯊꯣꯏꯅ ꯋꯥꯔꯤ ꯂꯤꯔꯤꯕꯗꯣ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯑꯩꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯩ ꯗꯥꯊꯅꯤꯜ ꯑꯃꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯄꯤꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯂꯃꯟ ꯈꯨꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯗꯥꯊꯅꯤꯜ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯨ ꯑꯩꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯌꯧꯍꯟꯕꯤꯌꯨ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯅꯍꯥꯛꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯉꯝꯒꯅꯤ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯁꯣꯏꯗꯅ ꯑꯩꯅ ꯌꯧꯍꯟꯒꯅꯤꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜꯅꯁꯨ ꯊꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ ꯗꯥꯊꯅꯤꯜ ꯑꯗꯣ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯇꯦꯡꯗꯣ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯃꯤ ꯑꯗꯣ ꯗꯥꯊꯅꯤꯜ ꯃꯁꯤ ꯅꯪꯅ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯩꯅ ꯗꯥꯊꯅꯤꯜꯒꯤ ꯄꯥꯡꯒꯜ ꯍꯥꯞꯆꯔꯤ ꯊꯣꯏꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯀꯞꯆꯔꯤ ꯃꯗꯨꯗ ꯕꯥꯔꯨꯅ ꯏꯇꯥꯎ ꯁꯦ ꯀꯞꯀꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯐꯔꯦ ꯃꯈꯣꯏꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯉꯝꯅꯅꯕ ꯇꯧꯒꯅꯤ ꯍꯥꯏꯔꯗꯅ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣꯀꯣ ꯊꯣꯏ ꯍꯣꯏ ꯑꯩꯁꯨ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯗꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯜꯂꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯊꯣꯏꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯃꯥꯁꯨ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯔꯥꯏꯕꯛꯇ ꯈꯨꯠꯅ ꯅꯝꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯥꯅꯤꯜꯗꯣ ꯇꯨꯝꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯏꯕꯨꯡꯉꯣ ꯑꯅꯤ ꯅꯣꯏ ꯃꯔꯨꯞꯁꯩ ꯐꯃꯨꯡꯗ ꯊꯥꯡꯖꯤꯟꯕꯤꯈ꯭ꯔꯣ ꯃꯗꯨꯗ ꯕꯥꯔꯨꯅ ꯍꯣꯏ ꯏꯄꯨ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯃꯥꯃꯥ ꯃꯈꯥꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯃꯈꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯊꯣꯏꯒꯤ ꯃꯇꯦꯡꯗꯨ ꯄꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯂꯦꯟꯗ ꯌꯧꯈꯤꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯥꯃꯥ ꯑꯗꯨꯃ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯗꯨꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯃꯥꯃꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯀꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯒꯨꯅꯥꯅꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯗꯨꯗ ꯒꯨꯅꯥꯅꯨꯅ ꯍꯥꯏ ꯅꯣꯏ ꯇꯥꯕ꯭ꯔꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯀꯣ ꯃꯗꯨꯗ ꯇꯣꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯃꯁꯤ ꯀꯨꯏꯊꯕꯗꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯊꯣꯏꯒꯤ ꯌꯨꯝꯗꯅꯤ ꯊꯣꯏꯒꯤ ꯃꯃꯥ ꯃꯦꯃꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯕꯅꯦ ꯏꯃꯥꯁꯨ ꯆꯥꯛ ꯊꯤꯗꯣꯛꯄꯤꯔꯣ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯏꯃꯥ ꯃꯗꯨꯗ ꯃꯃꯥ ꯃꯦꯃꯅ ꯍꯣꯏ ꯊꯤꯔꯝꯂꯒꯦ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯊꯤꯔꯕꯣ ꯏꯃꯥ ꯍꯣꯏ ꯂꯣꯏꯔꯦ ꯊꯤꯔꯦ ꯂꯥꯛꯑꯣꯅꯦ ꯃꯁꯤꯗꯒꯤ ꯊꯣꯏꯕꯗꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯃꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯅ ꯆꯤꯛꯂꯒ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏ ꯒꯥꯔꯤꯒꯗꯨ ꯐꯖꯅ ꯊꯧꯀꯣ ꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯒꯨꯅꯥꯅꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯧꯔꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯈꯤ ꯃꯗꯨꯗ ꯇꯣꯅꯤꯅ
ita kenam bu lebu udini kenam lek tejalo maduda nandona mo hera leramni he kawurgi yengudana maduda tonina hoi ai kawgese yumsibu mi lebro mama ho mama lebro tulen khombadu mokoina kawribadu taraduna imungdagi ho kanano haina khumlaga mapanda thorakle aduga haima toni nangdi kaidore aida lakpadi kari haige nangbo maduda tonina mama ꯑꯩꯈꯣꯏ ꯁꯤ ꯃꯥꯃꯗ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯖꯤꯟꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯃ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯗꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯣꯏꯅ ꯇꯥꯟꯅꯁꯦ ꯍꯥꯏꯕꯕꯣ ꯃꯇꯥꯡ ꯑꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯅ ꯑꯣꯖꯥ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯀꯤꯍꯟꯕ ꯍꯧꯔꯤ ꯑꯗꯨꯅ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯊꯦꯡꯕ ꯉꯝꯗꯅꯕ ꯖꯟꯇꯔ ꯀꯩꯅꯣ ꯑꯃ ꯁꯦꯝꯕꯤꯔꯒ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯁꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯇꯞꯅ ꯍꯣꯏ ꯁꯦꯝꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯌꯥꯝꯅ ꯆꯪꯒꯅꯤꯕꯨ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯆꯪꯒ ꯄꯩꯁꯥ ꯆꯪꯒꯁꯅꯨ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯩꯈꯣꯏꯗ ꯁꯣꯛꯍꯟꯗꯕꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯁꯦꯜꯗꯤ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤ ꯑꯣꯖꯥ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯁꯦꯜꯁꯦ ꯖꯟꯇ꯭ꯔ ꯑꯃꯃꯝꯒꯤ ꯂꯨꯄꯥ 1,000 ꯂꯧꯔꯒꯦ ꯅꯈꯣꯏ ꯀꯔꯤ ꯈꯜꯂꯤꯕ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯖꯟꯇ꯭ꯔꯗꯣ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯎꯈꯤꯒꯦ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯏꯇꯥꯎ ꯃꯌꯥꯝ ꯁꯤꯗꯒꯤꯗꯤ ꯊꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯉꯝꯖꯗꯣꯏꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕꯗꯣ ꯊꯣꯔꯛꯂꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯁꯦ ꯑꯩꯅ ꯂꯥꯏꯑꯣꯟꯒ ꯂꯣꯏꯅ ꯁꯣꯜꯂꯛꯂꯕꯅꯤꯀꯣ ꯁꯦ ꯁꯤꯖꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯖꯟꯇ꯭ꯔ ꯑꯗꯣ ꯃꯈꯣꯏ ꯃꯔꯤꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯅꯟꯗꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅꯁꯨ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯆꯠꯁꯤꯜꯂꯛꯑꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯣ ꯂꯩꯍꯧꯔꯦ ꯒꯨꯅꯥꯅꯣ ꯍꯣꯏꯗꯣ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯅꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯊꯣꯏꯒꯤ ꯊꯋꯥꯏꯅ ꯅꯣꯏꯕꯨ ꯊꯦꯡꯕ ꯉꯝꯗꯅꯕ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯍꯦꯟꯅ ꯂꯥꯛꯅꯕ ꯌꯥꯅꯅꯕ ꯁꯦꯝꯂꯤꯕꯅꯤ ꯑꯄꯪꯕ ꯅꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯂꯥꯏꯑꯣꯟ ꯑꯗꯣ ꯁꯌꯥꯅꯅ ꯁꯣꯜꯂꯒ ꯖꯟꯇ꯭ꯔ ꯑꯗꯨ ꯒꯨꯅꯥꯅꯣ ꯍꯣꯏꯗ ꯄꯤꯁꯤꯟꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯅꯤꯜꯗꯨ ꯊꯧꯕꯨ ꯍꯣꯏꯗ ꯂꯥꯛꯂꯤ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯊꯧꯕ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯊꯥꯅꯤꯜꯅꯦ ꯊꯧꯕꯗꯨ ꯇꯥꯔꯗꯨꯅ ꯇꯥꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗ ꯂꯥꯛꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯆꯪꯉꯛꯀꯦ ꯍꯥꯏꯗꯤ ꯆꯤꯜꯂꯥꯎꯁꯦ ꯐꯝꯃꯨꯁꯤꯗ ꯊꯥꯅꯤꯜꯅ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯏꯁꯦ ꯊꯣꯏꯅ ꯊꯥꯔꯝꯕ ꯅꯨꯃꯤꯠꯇꯤ 4ꯅꯤꯗ ꯉꯥꯏꯔꯦ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯊꯤꯔꯤꯅꯣ ꯊꯧꯕꯅ ꯏꯇꯥꯎ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯍꯦꯛꯇ ꯊꯤꯔꯨꯁꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯏꯇꯥꯎ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯣ 12ꯗ ꯍꯧꯔꯒ ꯏꯝꯐꯥꯜꯗ ꯃꯣꯏ ꯊꯤꯕ ꯆꯠꯂꯨꯔꯁꯤ ꯏꯇꯥꯎ ꯊꯧꯕꯅ ꯍꯣꯏ ꯏꯇꯥꯎ 12ꯁꯨ ꯍꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯨꯅꯥꯅꯣ ꯍꯣꯏ ꯊꯤꯕ ꯏꯝꯐꯥꯜꯗ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡ ꯑꯃꯗ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯣꯅ ꯆꯤꯜꯂꯥꯎꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯁꯦ ꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗ ꯇꯣꯅꯤꯅ ꯄꯨꯊꯣꯔꯛꯀꯦ ꯁꯦ ꯁꯤꯂꯦꯁꯦ ꯑꯗꯣ ꯆꯥꯅꯕꯗꯤ ꯀꯩꯝꯇ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯌꯨ ꯍꯥꯏꯔꯤꯅꯤꯅꯦ ꯅꯣꯏ ꯇꯣꯅꯤꯅ ꯏꯇꯥꯎꯅ ꯈꯔ ꯖꯣꯝ ꯁꯠꯂꯦꯅ ꯇꯧꯕꯅꯤꯗ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯄꯥꯏꯅꯤ ꯅꯣꯏ ꯁꯦ ꯁꯤꯗꯒꯤ ꯂꯩꯔꯛꯑꯣ ꯆꯠꯂꯣ ꯊꯨꯅ ꯂꯥꯛꯎꯀꯣ
Tonina Hoi Laki Gedroge Asi Hiraga Satki Maruda Gunarona Adudi Neha Sana Badu Naibuana Legasinico Nandona Hoi Tau Legasay Asum the Nainari Asomdana Tanin Hoiki Kamputu Impal Jarodona Dukandagi Isin Lerami Tanza Aduda Baruna Ising of the Bibuba Sapokraga Yobiro Madu Pirik Pangai Makweki Madau Yaba Mana Tunidu Asapol Labor Makway Lariba Dukan Aduda Lak Libato Talin Uri Maduda Talina Ita Adagisibu Nulikagi Tony Hadunato Baruna Kadaino Mane Sume Ay Akoi Gesa Uradima Sinkani Max Upsilo Asi Haduna Makway Max Upsinduna Sak Lolami Masidagi Tony di Makway ni Haiba Kankidrei Matam Aduda Tonina Achapo Karaga Sub Omaga Bibio Oh Hoi Yare Sel Sidal Jereko Asam Tony to Sel to Piramaga Mahak Satki Maruda Baruna Ita Asmatu in the Raga Farsi sector Tobuna Laoito Masi Harga Tonigi Matunda Makway Inerami Aduga Mi Letaba Mapamda Makway Ohumna Parami Aduga Makway Kar Aduda Hapsinduna Satkirami Asomdana Gunano Hegi Kangutu Tonina Asapol Labor Sakibata Halakpangari Adamada Gunanona Tuniduna Hoju Pabula Krishna Kadirobazano Asapol Labor Sakiga Halaktisna Nati Kuman Krewani Dorise Nandona Halakpadi Yarene Maso Kadolino Kangine Ai Pontogese Asi Harga Pon Toboto Ring Salaga Paikalakiri Us Pon Supaikalak Deba Mase Kari Tobo Yorobs no Kangine Gunadona Itao Kaitobo Yorobs no Mabo Halakpa Yarabasibo Halakti Pon Supai de Torse Asum Namakoi Toni Tiba Satli Asomda Toni do Parga Toy Hoiki Pukrima Pangi Kunang Makonga Toibu Pumkiba Mapamaduda Puraklami Aduga Talina Itao Maduputoro Tonina Hey Tado Aibu Noina Party Pasicano Nuikarano Ha Nuikarano Maduda Baruna Hai Sidakum Turodi Kokum Turodana Why am Nanguko Tonina Mo Hai Nanga Kulikaki Barunatro Ha Barun Maduda Baruna Aibu Kangviramba Nixing Birambase Yana Fai Hey Sidapamu Wahange Tonina Aibu Kanbio Noi Aimunaki Karipami Hairo Wadu Tabata Talina Yamna Sauna Hey Kunanuga Nandoga Boyga Kadale Madu Singharu Natwai Kanbige Tonina Ai Madumadi Kandi Ai Makoiga Punkitabuki Aduna I Kenta Kandi Maduda Talina Hey Sassi Kumura Sindo Nasin Tinune Asembado Sasar Haru Kunano Hoikadale Hayune Asi Harga Saina Kalakalaga Hanglami Maduda Tonina Ai Harageva Taubana Hairone Sasat Natinga Tiraba Nanglo Shilekangu Tonina Harage Makoi Koleski Getki Manaki the Hobokuna Kondo Aduli Hobune Maduda Talina Aduga Wamana Toibukana Hali Singhayu Masi Harga Saina Mukantarami Tonina Harage me Toido Kunanoga Equia Humna Paraga Hatulaga Mapam Masimakta Pumkibane Wadu Tabata Tani Yamna Piendana Nui Yampatabini Nuina Kadisumra Legetaba Toibu Inusilatana Hatopanatro Asi Harga Tang the Tingatawada Baruna Kamki Baruna Itao Se Adunatogono Nanga Mukoi Faraga Toida Sinaraga Toima Samana Laman Kungadabane Itao Nangamta Patokedroge Matang Adu Taubana Hoi Tony Nang Moibu Toxinaraga Mapam Sita Kogadabani Aduga Equigi Maramta Hek Hiraba Nang Loy Kango Go Nangi Kungui Sindo Hojima Coach Se Still in the phone Maruda Tonina Toge Ipun Toge Asi Harga Ponado Loktok Lagatoi Itao Nui Kadalige Nui I will low Hoi I know a quick Krigi upon the lay Lauko Itami Asi Harga Pon Tamki Maruda Tobana Carriere Tonina Mukulu never comes to that Lani Baruna Oh
ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯤꯗ ꯄꯨꯜꯂꯒ ꯂꯩꯇꯥꯔꯦꯅꯦꯀꯣ ꯃꯣꯏ ꯂꯥꯛꯑꯒ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯅꯣꯏꯒꯤꯁꯨ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯒꯨꯅꯥꯅꯣꯒꯤ ꯃꯄꯥ ꯁꯅꯥꯍꯟꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅꯦ ꯆꯥꯛꯇꯨꯃꯇ ꯊꯣꯡꯂꯨꯈꯤꯒꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯟꯖꯤꯟꯒꯦꯔꯥ ꯍꯟꯖꯤꯟꯂꯣꯏꯒꯦꯔꯥ ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯇꯣꯅꯤꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯂꯥꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯍꯣꯏꯅ ꯂꯣꯠꯂꯒ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯂꯥꯛꯂꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯗꯨꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯗꯨꯒ ꯅꯪꯕꯨ ꯑꯗꯨꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯣꯅꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯥꯅꯤꯜ ꯍꯣꯏꯗꯣ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯅꯥꯅꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥ ꯀꯔꯤꯒꯤ ꯇꯣꯅꯤꯕꯨ ꯐꯥꯔꯤꯕꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣꯃꯤ ꯃꯗꯨꯗ ꯊꯧꯕꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯅꯤꯡꯕ꯭ꯔꯅꯦ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯐꯝꯁꯤ ꯎꯕꯗ ꯅꯈꯣꯏ ꯀꯔꯤ ꯅꯤꯡꯁꯤꯡꯒꯦ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣꯅ ꯉꯛꯅ ꯑꯗꯨꯗꯤ ꯅꯣꯏ ꯊꯥꯅꯤꯜ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯜꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯑꯩꯈꯣꯏꯅꯦ ꯍꯥꯏꯕ ꯈꯪꯕꯤꯔꯝꯕꯒꯤ ꯊꯥꯒꯠꯂꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯣꯏꯒꯤ ꯂꯃꯟ ꯈꯨꯝꯃꯅꯤ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯒꯨꯅꯥꯅꯣꯅ ꯀꯔꯦꯝꯅꯔꯒ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯅꯣꯛꯂꯝꯃꯤ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯅꯣꯛꯇꯅꯒ ꯇꯧꯔꯤꯌꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯣꯏꯅ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯐꯨꯝꯈꯤꯕꯗꯣ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯐꯪꯒꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯅꯣꯡꯃꯗꯣ ꯉꯁꯤ ꯈꯨꯗꯛꯁꯤꯗ ꯌꯧꯔꯕꯅꯤ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯖꯟꯇ꯭ꯔꯗꯨ ꯎꯠꯂꯒ ꯃꯁꯤ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯑꯃꯥꯏꯕꯗꯒꯤ ꯂꯩꯈꯤꯕ ꯖꯟꯇ꯭ꯔꯅꯤ ꯈꯪꯉꯕ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯃꯈꯩ ꯊꯣꯏ ꯂꯥꯛꯂꯁꯨ ꯀꯔꯤꯝꯇ ꯆꯪꯕ ꯉꯝꯂꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯕ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯏꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯒꯨꯅꯥꯅꯣ ꯎꯁꯤꯠꯇꯅ ꯊꯣꯏ ꯅꯪꯁꯨ ꯑꯩꯈꯣꯏ ꯍꯥꯠꯄ ꯂꯥꯛꯏꯔꯣ ꯍꯥꯏ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪꯅ ꯆꯪꯕ ꯉꯝꯃꯣꯏꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯒꯤ ꯊꯋꯥꯏꯗꯣ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯇꯣꯅꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯏ ꯑꯗꯨꯒ ꯊꯣꯏꯅ ꯅꯣꯏꯗ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯗꯥꯏꯅꯦ ꯉꯝꯂꯤꯁꯤꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯑꯝꯇ ꯂꯦꯝꯃ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯇꯣꯅꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯆꯠꯈꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯂꯥꯜꯂꯦ ꯊꯣꯏ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯎꯔꯤ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯊꯣꯏꯅ ꯇꯥꯕꯤꯈꯤꯗꯦ ꯑꯗꯨꯒ ꯃꯥꯕꯨ ꯊꯣꯏꯅ ꯎ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯎ ꯃꯊꯛꯇꯒꯤ ꯇꯣꯅꯤꯕꯨ ꯂꯪꯊꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨ ꯎꯕꯗ ꯒꯨꯅꯥꯅꯣ ꯍꯣꯏꯗꯣ ꯀꯤꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯣ ꯃꯐꯝ ꯍꯣꯡꯂꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯅꯩꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯀꯤꯕ ꯁꯛꯇꯝꯗ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯅꯟꯗꯣꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯆꯦꯜꯍꯧꯔꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯒꯤ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯅꯟꯗꯣꯒ ꯕꯣꯏꯒꯗꯨ ꯃꯈꯣꯡꯗ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯒ ꯃꯈꯣꯏ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯎ ꯃꯊꯛꯇꯒꯤ ꯑꯇꯦꯛꯄ ꯃꯆꯤꯟ ꯇꯨꯝꯕ ꯎꯁꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯗꯨꯅ ꯊꯤꯜꯍꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯗ ꯊꯣꯏꯗꯣ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯦ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯗꯥ ꯊꯥꯅꯤꯜ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯊꯥꯅꯤꯜꯅ ꯊꯣꯏ ꯅꯪꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯜꯂꯗꯕꯅꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯎ ꯃꯗꯨꯗ ꯊꯣꯏꯅ ꯍꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯒꯨꯅꯥꯅꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯗꯨꯗ ꯒꯨꯅꯥꯅꯣꯅ ꯌꯥꯝꯅ ꯀꯤꯅ ꯑꯩ ꯑꯃ ꯂꯥꯜꯂꯦ ꯊꯣꯏ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯃꯗꯨꯗ ꯊꯣꯏꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯈꯤꯗ꯭ꯔꯥ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯂꯥꯟꯕꯤꯔꯤꯕ ꯇꯥꯕꯅꯤ ꯅꯪꯅ ꯁꯤꯖꯔꯤꯕ ꯖꯟꯇ꯭ꯔꯗꯣ
ꯑꯃꯥꯏꯕꯒꯤ ꯃꯟꯇ꯭ꯔ ꯌꯥꯎꯔꯤ ꯈꯟꯖꯔꯤ ꯃꯗꯣ ꯌꯥꯎꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯗꯕꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅ ꯒꯨꯅꯥꯅꯨꯒꯤ ꯃꯉꯛꯇ ꯃꯦꯠꯂꯒ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯛꯅꯕ ꯌꯥꯕ ꯂꯛꯅꯔꯕ ꯃꯇꯨꯡ ꯃꯁꯝ ꯐꯣꯏꯔꯒ ꯄꯣꯔꯛꯑꯒ ꯎ ꯃꯊꯛꯇꯒꯤ ꯂꯪꯊꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯒꯤ ꯊꯋꯥꯏꯗꯣ ꯄꯦꯟꯅ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯑꯗꯨꯒ ꯊꯥꯅꯤꯜ ꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯗꯥ ꯊꯥꯅꯤꯜ ꯗꯥ ꯊꯧꯕ ꯗꯥ ꯕꯥꯔꯨꯟ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯗꯗꯥꯒꯤ ꯊꯣꯏ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯋꯥꯠꯂꯤꯕꯒꯦ ꯗꯗꯥꯗ ꯍꯥꯏꯌꯣ ꯗꯗꯥꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯗꯨꯗ ꯊꯣꯏꯅ ꯗꯥ ꯊꯥꯅꯤꯜ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯑꯃ ꯅꯨꯡꯉꯥꯏꯔꯦ ꯗꯗꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯤ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯍꯥꯏꯌꯣ ꯗꯗꯥꯗ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕ ꯅꯪꯅ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯍꯥꯏꯌꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤꯌꯦ ꯃꯗꯨꯗ ꯊꯣꯏꯅ ꯗꯥ ꯊꯥꯅꯤꯜ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯂꯧꯊꯣꯛꯄꯤꯔꯒ ꯑꯃꯥꯏꯕ ꯑꯃꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯌꯨ ꯗꯥ ꯊꯥꯅꯤꯜ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯗ ꯌꯧꯍꯟꯕꯤꯌꯨ ꯗꯥ ꯊꯥꯅꯤꯜ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯒꯤ ꯊꯋꯥꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯊꯣꯏ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯊꯥꯅꯤꯜꯗꯣ ꯌꯥꯝꯅ ꯀꯞꯈꯤ ꯊꯣꯏ ꯊꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯗꯨꯗ ꯕꯥꯔꯨꯟꯅ ꯏꯇꯥꯎ ꯀꯞꯀꯅꯨꯁꯦ ꯍꯌꯦꯡꯗꯣ ꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯈ꯭ꯔꯒ ꯃꯥꯕꯨ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯧꯕꯅ ꯑꯃꯨꯛ ꯍꯣꯏ ꯏꯇꯥꯎ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯃꯥꯏꯕ ꯇꯨꯂꯦꯟ ꯈꯣꯝꯕ ꯍꯣꯏꯗ ꯆꯠꯂꯒ ꯍꯥꯏꯔꯒ ꯇꯧꯔꯁꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯍꯤꯡꯁꯦ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯃꯤ ꯍꯜꯂꯁꯤ ꯏꯇꯥꯎ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯕꯨ ꯅꯝꯗꯨꯅ ꯄꯨꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯧꯈꯥꯏꯔꯒ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯒꯤ ꯃꯃꯥ ꯃꯦꯃꯥ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥ ꯊꯣꯏꯕ ꯌꯥꯝꯅ ꯀꯞꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯁꯤ ꯊꯦꯡꯈ꯭ꯔꯔꯣꯏꯅꯤ ꯃꯗꯨꯗ ꯊꯣꯏꯒꯤ ꯃꯃꯥ ꯃꯦꯃꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯇꯧꯕꯤꯈ꯭ꯔꯁꯤ ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯄꯥꯡꯊꯣꯛꯈꯤ ꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯅꯤꯜꯗꯣ ꯇꯨꯝꯕ ꯌꯥꯗꯨꯅ ꯃꯈꯣꯏꯒꯤ ꯙꯥꯔꯤꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯊꯣꯏꯅ ꯗꯥ ꯊꯥꯅꯤꯜ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯗꯣ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯊꯣꯏ ꯗꯗꯥꯒꯤ ꯊꯣꯏ ꯑꯩ ꯇꯨꯝꯗ꯭ꯔꯤꯌꯦ ꯇꯨꯝꯊꯕ ꯌꯥꯗꯗꯅ ꯍꯛꯆꯤꯠ ꯂꯥꯡꯉꯝꯕꯅꯦ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯃꯗꯨꯗ ꯊꯣꯏꯅ ꯗꯥ ꯊꯥꯅꯤꯜ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯗꯗꯥꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤꯉꯩ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯗꯗꯥꯅ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯗ ꯌꯧꯕ ꯉꯝꯍꯟꯕꯤꯔꯦ ꯗꯗꯥ ꯊꯦꯡꯂꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯗꯥ ꯊꯥꯅꯤꯜ ꯗꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯩ ꯆꯠꯂꯒꯦ ꯗꯥ ꯊꯥꯅꯤꯜ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯒꯤ ꯊꯋꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯊꯣꯏ ꯅꯪ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯝꯂꯦꯟꯗ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯍꯧꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯊꯣꯏꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ